Mapana Machanu Shiva the Karichangi, Miga Mimana, Mayam the Wakaloshin Kara Hantaba Mapa Dunadi, Machana people Shiba Yadabra, Machana people Yoksaba Yadabra. Lenction Maximum, Mangang Bakana Tam Luxury, Nasimu Mayam Gidamakta, another film Pudu and Luxury, Nasi Puza Liver Film Mindi, I am Sam. Sam Haribanupasi, Starbucks Hariba, Ofita Pamapama, the wetter in a tabak Tavanupani, Sam, Miga Mimana the Vanupamani. Sam, Hakjangi Pivamdi, Mashatau Zerabasu, Mia Chalaba Miamo Zerabasu, Magi Wakaldi, pick the pig liver, Angang Sahi Terikatangari Amaga Chapmane. Sam Gi Hosi Urba condition a Sigmaming, ASD Kawi, Autism Spectrum Disorder Havini. Asigumba medical condition level Mioshindi, Matangi Matungina, Makwagi Hakjangi Chawa Henkalaki, Adubu, Makwagi intellectual capacity di Henkalakte. Haibidi, Chahi Matungina, Angang Madagi, Shingbe Henkalakpa, Wakal Kantabangam Pagi Chang Henkalakado, Sigumba condition level ASD Nava Mioshindi, Wakal Kantabangam Pagi Chang Henkalakte, Masha Zerabasu, Wakal di Angang Magum Adumlay. Dukandara liver customer Singadunasu, Sam get Sigum Laba Matawashida, customer Singadunasu, Sam Bayam Luna Tobi, Aduga Sam Nasu customer Singadubu, Angang Magumna, Heg over Kuding Hara Wari Shai. Haglerga, Dukan manager na Sam the A, Sam, Nang Chapagi Matamero A. Sam, Nahakang di, Karimaram Gidamakta Chakadoribano Kandana, Nahakang Kanjana and Lerami, Aduga Mubab Tarak Lamali, I Chapagi Matam Yore Haramaga, Dukan the Magi uniform Adu Pabo Hondolamdana, Hatu Chenki. Nasai Samna, Hatu Chelak Libadudi, Hospital Gaini Wata Erami. Samna, Gaini Wat Heg Europomatamda, Rebecca Hanako Gorami, Nahak Lerga nurse Amana, Angang delivery to Gudubi, Naidun Lervit Nupi Magimanakta, Rebecca the Shida Lady Haduna, Sam Book of Shilaki. Dr. Amadi nurse Mam Changana, Rebecca the Angang delivery to Nana Honoriba Mayamadu Ubada, Sam di Angang the Angang Amagumna, Mamit Mana Ingongona, Wayang Ying to the lady. Liba Pavadi Rebecca, Aswangam Yaw the Angang Pima Chama delivery to Machi Matungana doctor na Popa the Nari Angang Pimachadu, Doctor Aduna, Mama will be Rebecca, Machak Yengo Haduna, Yang Nabagamakta Pushalaketawi, Adubu Rebecca di, Yam Hainada, Tukataba, Hangueva Magolena, Angangadu Pushalakano Haduna Mag no me. Adubu Semnadi, Machana people Nushina Pamladuna, Mamit Kupta Makai Yengli. Machan people Nushina Yang Lava Matunda, Machana P. Maming, Lucy Hana Nushina Tonbiki. Masih matungdana Samna, Machana Pibu Haita, Sok Hidra, Na Kidra Pakataduna, Machana Pibu Yamna Chekshina Pamli, Aduga, Machana Pida, Magi Maming Sam Kawi, Ainangi Babani Haduna Masak Takli. Masih matungdana Sam Amadi Rebecca, Hospital the Gindung Shiribi Machana Pipu Duna Tolpomatamda, Sam di Ingongona, Machana Pida Yengduna Lakli, Aduga Rebecca di, Mama Mikwele Leduna, Tanjama Yeng Badona Shutauri. Makweni Sumlaku Matumda, Rebecca Sam the Hari, Bus set Hokidore, Bus Yamuta Kamo. Sam su Machana people Pamnaduna, Bus at Ubu Carmen about Bus at Dumanata Chensilaki, Adubu Tanjas, Loduna Rebecca Nadi, Sam the Chetki by Make the honor they never make it, Hanna Yinglam the Chetki. Rebecca Magi poked an ivy Machanapi, Amadi, Magino Pass Sam, Hundu Chetki Matamda, Sam Nadi, Karita Wadabno Kangdaduna, Ingong Quayang Ying Duna Laki, Kutana Machanapi Pamli, Aduga Machindana, Magin P. Rebecca, Bus Satkidore La O Haduna Kauhori. Sam, Nimidang where Matam Yoshil Power, Magin P. Rebecca Halapangaduna, Bus Stain to the Matum the Leptun Laki, Aduba Numidang York Lava Power, Rebecca Halaktra with the Opai later with the Samsu, Machana people Haita Sango Miraduna, Popa the Naibi Machana people Puduna, Maim the Halaki. Sam, Mapantongi Sapamda, Wakal Mapumare Farava, Gan Tarabam Yu Amagum Uzarabasu, Ashanamaki, Magi Ashim Wakalondi, Sumagi Angang Sahi Terikatangajariba Angang Amagumbani, Maramaduna, Wakal the Angang Wariba Mahagna, Piglibi Angang Adu Shanaba Matamda, Karita Wudabno, Kaido Wudabno Kanduna, Ingong Honazari, Machana people Mahagna, Fana Nushina Lunazava Tarabasu, Ashanamaki, Machana Pigi diaper shed people Pau Haikide. Pigli Machana Pigi, Karamba diaper lebigani, Aduga, Karamba Sangom lebigani have a papu kangde, Aduna, Charaba supermarket Adugi Manung de Lady, Angangi Pochasing Aduda, Mamit Mana Ingong Koying Yingli. Matangishan Amadana, Jam, Ahing Tumdaba Makai, Lucino Wantawanta Kaplibudo, Tamna Bakana Honazari, Aduba Kaidoraga, come down the team when you have the Kangdavanina, Anganga to Sukapalem Day. And Jashida, same Yung Tang and a lady, any Harry Pudun same the gold Toradun Hanglai, Angang do the Nanga Kaido Yarore, Angangi Mamadi Kadachakre, Mamana di Kari Hari. Sam na kumai, Mama di Equibut Hado Magatat Cre, Egaluna, Angang as Yok Papamde, Maramuduna, Magi Sumagi to Wapun Shima Hinjaruragani Hazuna Chat Cre. Anina Mohanglai, Angang do the Kaidorure, Adukan Capiduna. Sam su Ingong Hari, Karita Robono Kandi, Nang si Pictru P. Aduka Kapusun Lepte, Narabra Sukangde, Nangam Talaga Ying Bigera. Anina Muwakalwan Hari, Sam, Nang Nasuhan Kangli Buduni, Idium Tadoga Chapeade, Adubu Angang do Agi Inacta Amtapuro, I am the Yang Bigay. Matangi Sendana Anina, Lucy Yam Nungshina Pambiraduna, Lucy would Tumnana Sumbiri.
ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯦꯅꯤꯅ ꯁꯦꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤꯔꯤ ꯑꯉꯥꯡ ꯃꯆꯥꯁꯤꯗꯤ ꯄꯨꯡ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯃꯕꯨꯛ ꯄꯤꯊꯛꯄꯤꯒꯗꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯂꯨꯁꯤꯅ ꯀꯞꯂꯝꯂꯤꯕꯗꯨꯗꯤ ꯃꯕꯨꯛ ꯂꯥꯝꯕꯒꯤꯅꯤ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯝꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯖꯗꯨꯅ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯖꯔꯤꯕ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯗ ꯃꯥꯕꯨ ꯆꯥꯛ ꯂꯥꯝꯍꯜꯂꯒ ꯊꯝꯕꯒꯤꯗꯃꯛꯇ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯁꯦꯝꯗꯤ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯂꯛꯇꯕꯗꯒꯤ ꯃꯃꯤꯠ ꯃꯅ ꯏꯉꯥꯡ ꯉꯥꯡꯅ ꯎꯏꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯑꯦꯅꯤꯅ ꯃꯉꯣꯟꯗ ꯇꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯁꯦꯝꯅꯗꯤ ꯀꯩꯝꯇ ꯈꯪꯂꯝꯂꯔꯣꯏ ꯍꯥꯏꯕ ꯑꯦꯅꯤꯅꯁꯨ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯝꯗ ꯑꯃꯨꯛ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯌꯨꯛ ꯂꯨꯁꯤꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯂꯨꯁꯤꯕꯨ ꯃꯕꯨꯛ ꯄꯤꯊꯛꯄꯤꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯂꯨꯁꯤꯅ ꯑꯩꯈꯣꯏꯅꯤ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯔꯣ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯖꯣꯀꯔꯒꯤ ꯁꯤꯟꯃꯥ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯂꯨꯁꯤꯗ ꯑꯃꯨꯛ ꯃꯕꯨꯛ ꯄꯤꯊꯛꯄꯤꯔꯣ ꯃꯔꯝꯗꯤ ꯐꯤꯂꯝ ꯑꯃꯁꯦ ꯄꯨꯡ 2 ꯁꯥꯡꯕꯅꯤ ꯑꯗꯨꯅ ꯐꯤꯂꯝ ꯂꯣꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯂꯨꯁꯤꯗ ꯃꯕꯨꯛ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯦꯅꯤꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯅꯁꯨ ꯂꯨꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯃꯕꯨꯛ ꯄꯤꯊꯛꯄꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯖꯅ ꯁꯨꯝꯕꯤꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯑꯃꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯐꯤꯂꯝ ꯌꯦꯡꯒꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯁꯦꯝꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯃꯁꯥ ꯆꯥꯎꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯑꯣꯏꯔꯤꯕ ꯉꯥꯛꯇꯅꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯡꯕꯗ ꯂꯨꯁꯤꯁꯨ ꯍꯧꯒꯠꯂꯛꯂꯦ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯨꯁꯤꯒ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯍꯥꯏꯅꯔꯤ ꯁꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯁꯦ ꯃꯁꯛꯁꯨ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁꯤꯡꯒꯗꯕ ꯃꯥꯜꯂꯤ ꯉꯁꯥꯏꯗꯒꯤ ꯂꯨꯁꯤꯕꯨ ꯄꯝꯂꯤꯕ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯤ ꯂꯨꯁꯤꯁꯦ ꯌꯥꯝꯅ ꯁꯤꯡꯒꯗꯧꯔꯤ ꯉꯁꯥꯏꯗꯒꯤ ꯈꯕꯔ ꯃꯆꯦꯠ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯄꯥꯎ ꯇꯟꯅꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯑꯣꯏꯖꯔꯕꯁꯨ ꯃꯤꯒ ꯃꯤꯃꯥꯟꯅꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅꯗꯤ ꯂꯨꯁꯤꯕꯨ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯖꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯨꯁꯤꯁꯨ ꯈꯔ ꯆꯥꯎꯔꯛꯂꯦ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯃꯈꯨꯠꯅ ꯂꯥꯝꯕ ꯍꯩꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯁꯦꯝꯅ ꯃꯆꯥꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯀꯣꯐꯤ ꯁꯣꯞꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯂꯨꯁꯤꯅ ꯃꯈꯨꯠꯅ ꯂꯥꯝꯕꯗ ꯀꯣꯐꯤ ꯍꯩꯗꯣꯛꯄ ꯑꯃꯗꯤ ꯁꯦꯝꯅ ꯇꯧꯔꯤꯕ ꯗꯨꯀꯥꯟꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯌꯦꯠꯄ ꯈꯔꯁꯨ ꯂꯥꯛꯈꯤ ꯃꯊꯪꯒꯤꯁꯤꯟꯗꯅ ꯁꯦꯝꯅ ꯂꯨꯁꯤꯕꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕꯤ ꯑꯦꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯅꯤꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯂꯨꯁꯤꯁꯨ ꯆꯥꯎꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯄꯣꯠꯁꯤꯜꯂꯒ ꯗꯨꯀꯥꯟꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯗꯨꯀꯥꯟꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯤ ꯂꯨꯁꯤꯁꯦ ꯑꯃꯨꯛꯇꯪ ꯁꯦꯟꯅꯕꯤꯌꯨ ꯑꯗꯨꯕꯨ ꯑꯦꯅꯤꯅꯗꯤ ꯌꯥꯈꯤꯗꯦ ꯑꯦꯅꯤ ꯑꯦꯒꯣꯔꯥꯐꯣꯕꯤꯌꯥ ꯍꯥꯏꯔꯤꯕ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟ ꯑꯗꯨ ꯂꯩꯕ ꯅꯨꯄꯤꯅꯤ ꯑꯦꯒꯣꯔꯥꯐꯣꯕꯤꯌా ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯃꯄꯥꯟꯗ ꯊꯣꯛꯄ ꯀꯤꯖꯕꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯃꯛꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠ ꯆꯩ ꯂꯩꯔꯛꯇꯕ ꯌꯥꯗꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯄꯥꯟ ꯀꯝꯗꯧꯅ ꯊꯣꯛꯂꯨꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯌꯥꯈꯤꯗꯕꯗꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯨꯁꯤꯅ ꯃꯔꯣꯜ ꯈꯔ ꯊꯣꯛꯄ ꯍꯩꯕꯒꯤ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯑꯦꯅꯤ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯅꯤꯁꯨ ꯌꯥꯗꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯦꯅꯤꯅ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯅ ꯄꯝꯕꯤꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯁꯦꯝꯅ ꯀꯣꯐꯤ ꯁꯣꯞꯇ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯨꯁꯤ ꯑꯃꯗꯤ ꯑꯦꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯩ ꯑꯦꯅꯤꯅꯁꯨ ꯂꯨꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ ꯃꯁꯤꯗ ꯅꯠꯇꯅ ꯂꯨꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯦꯅꯤꯅ ꯂꯨꯁꯤꯕꯨ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯇꯝꯕꯤꯔꯛꯂꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯁꯤꯁꯨ ꯆꯥꯎꯁꯤꯜꯂꯛꯈꯤ ꯆꯍꯤ 4-5 ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯂꯨꯁꯤꯅ ꯃꯄꯥꯗ ꯋꯥꯍꯪ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯍꯪꯕ ꯍꯧꯔꯛꯈꯤ ꯁꯤꯅ ꯄꯤꯛꯂꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯗꯤ ꯁꯦꯝ ꯃꯁꯥꯃꯛꯁꯨ ꯋꯥꯈꯜꯗꯗꯤ ꯑꯉꯥꯡ ꯑꯃꯒꯨꯝ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯈꯪꯕꯣꯏ ꯈꯪꯗꯕꯣꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯄꯤꯔꯤ ꯃꯄꯥ ꯃꯆꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯗꯨꯅꯇ ꯂꯩ ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯆꯥꯎꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯁꯤꯅ ꯁꯦꯝꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯨꯕ ꯍꯦꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯝ ꯃꯁꯥꯃꯛꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯂꯨꯁꯤꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯈꯤꯗꯦ ꯑꯗꯨꯅ ꯃꯔꯤ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯤ ꯅꯣꯡꯃꯗꯤ ꯃꯄꯥ ꯃꯆꯥꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯨꯁꯤꯅ ꯃꯄꯥꯗ ꯍꯪꯂꯛꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯜꯂꯛꯈꯤꯒꯗ꯭ꯔꯥ ꯁꯦꯝ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯦꯅꯤꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯑꯣꯏꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯑꯣꯏ ꯑꯗꯣ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯄꯨꯏ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯦꯝꯅ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯗꯨꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤꯁꯨ ꯃꯃꯥ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯥꯏꯅꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯨꯞꯅꯇꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯦꯝꯅ ꯋꯥꯖꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯨꯁꯤꯅꯁꯨ ꯃꯄꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯏ ꯏꯁꯣꯔꯅ ꯕꯕꯥ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯁꯦꯝꯒꯦ ꯍꯥꯏꯅ ꯁꯦꯝꯕꯒꯤꯔ ꯕꯕꯥꯅ ꯁꯨꯃꯥꯏ ꯇꯧꯔꯤꯁꯦ ꯋꯥꯍꯪ ꯑꯁꯤꯗ ꯁꯦꯝꯅꯁꯨ ꯌꯥꯝꯅ ꯉꯛꯅ ꯂꯨꯁꯤꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯪꯂꯤꯗꯤ ꯂꯨꯁꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯅꯪꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯄꯥꯒ ꯃꯥꯟꯅꯗꯦ ꯁꯦꯝ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯅ ꯐꯥꯎꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯇꯩ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯦꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯏ ꯂꯨꯛꯊꯔꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯁꯤꯒꯤ ꯃꯇꯨꯡꯗꯅ ꯂꯨꯁꯤꯅ ꯁꯦꯝꯒꯤ ꯃꯈꯨꯠ ꯅꯨꯡꯁꯤꯅ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯃꯔꯝꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯔꯦ ꯍꯥꯏꯅꯁꯨ ꯈꯟꯖꯔꯤꯕꯅꯤ ꯑꯇꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯄꯥꯗꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯔꯛꯇ ꯁꯥꯟꯅꯕ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯩ
Lucina nomi toduna, Mapana Matwai Nungai Triba, Pernana Harakliba Wishing the Tarabo Matamda, Same Nasuyam Haraujana, Angang the Angang Amagum Nokcheri, Pana Awaba Nungaita Amata Powdana, Harana Nokcheri Matodu Urubadana, Lucina Suyan Haraujeri. Lucy, Sam Gimachanapi Ojerabisu, Sam the Ka Hennesingba, Wakal labor, Minungshi labor, Mapada Hena Mahana, Migi Awaba Ubiba Hen Bugum Tauri. Matangisin Amadana, Sam, Mama Nava Singaluna, Lucy Anobi School Kana Nabagidamakta, Kum Ama Labor Lami. Adu Sam Gimanaba Singadi, Wakal Mapung Padre, Angangum Lavangatanina, Maquena Apama Kum Kaladuna, Lucy the Macalaisi Hinari. Sam Gimanaba Singimato Amadi, Maquena Gangnariba, Sanaribu Wari Sing to Tar Rubamatamda, Mapagi Mamanaba Singadu, Mapagum Lavangatani, Pagum Namakoshu, Mayamgamana de have a kanki. Mashigalunina, Kungum labor like Minariba Mayamadu Maratagi, Lucina Quidagi Gantaba Habado Ore, Maramaduna Lucina, Mahana School Tapada Tunga, Kulga Chanaga the Bakum Amakalaga, Kungum Adu Pami, Siu and Labiro Haduna Mapada Heidi. Sam Nasu, Machana Pin Pamze Haduna, Kungum Adu Lagani Heidi. Adu Dukana de Counter Europomatumdi, Dukana Tavak Paduna Hari, Lucina Kalak Libakum Adudi, Atangba $20 people Kumupni, Zoran Lishing of Chongam people Kumupni. Adu Semnadi, Mahaki Purikau the Pashapun Putoladuna, Tukan Mapu to the Hari, Magi Pasha Sudre. Adubu Masita Matamda, Sam Mamana Bashing Adunasu, Magi Purikau the Yoruba, Ayawa Pashapun Maputolotuna, Garishu Cantarudana, Lucy the Matakum Lane, Sam the Pira. Sam di, Masas Auzerabasu, Wakal Mapung Padavana, Duk Yamla Pashasing Adomasing Tiva, Highway Hitabo Yamnawana Tiraduna, Tukan Mapu to the Pyramid. Matangi Sendana Lucy, Sam Amadi, Mapagi Mamana Bashing Adugaluna, Magi Kum later A Haduna, Yama Talk and the Mame the Halaki. Matangi Sendana Samna, Angangi Larry Ama, Yama Tawayona Pari, Aduga. Lucy would Tahanduna Lucy would tumba tembiri. Sam the pari wari to Taba Matamda, Lucy the Gidi, Sam Hen Harauseri, Nang the Angang Mugna, Wari to the Luptuna Leki, Wari do Hanjan Pasi Heidi, Mapagi Harausaba Matoda, Lucina shoot, Mapa the Larik Baba to a sea high wedding Amdri, Tumning Labasu, Yamnawana Kangduna, Mapana Pari Valari Ado, Tari. Matangi Sendana, Lucy Amadi Samsu, Makogi School Anoba to the Laki, School gi ahan minimit urbanina, Satra Singaduna, Mamana Sing Amadi, Satra Singadugi, Parents Mam among Toktuna, Makoina Kangja Wakara Hairi, Atay Angang Singdi, Makoina Chimpapura Liba Singado, Marakta Kau Kibadi, Marie Makong Sanadan Habakayama Suyauri. Adubu Lucy turn your pomatamdi, Lucina Mayam among the Toktuna, Akiba, Masada Pakapa Amata Utana, Hana Kangjariba, Kuraki Maram the Akangma Punama, Mayam the Luinamak Nintijan Hairi. Matangishin Amaduna, Lucy Mayam the Su, Mahaki no Kanava, Mamanava Ama, Makoi the Punas Hanamina Laklami, Adubu Lakliba Angang Azunadi, Same Yamato du Ubamatamda, Lucy the Hangla E. Noi Babas Minasum Tobra, upon Mamali Secarino. Lucina Su Mapata and Tamnakumla, Ashingbuki Pangmani. Mamana Badunam Hanglay, Nang Dinapadona Pangdabra, Lucina Kumli, Aidi Pangde, Akubana Pangde High. Adubu Angang Duna Amsu Hanglay, Nangi Apangba Babana, Nangu Pangde Haragan Tazari Secarino. Lucy Su, Mapabu Apang behind a Palapasida, sounding Luramale, Aduna Kumlay, me Apang Mamasendi, Amana Amabu Apang Manhabse Kangravani, Aduna Ninanga Su, Babase Pangan and Kangido. Adubu Sam Nadi, Angang sing the Sanari Bawari sing to Kanja the Venina, Mahakti Matanapi, Mamanaba, Matanapi, Punas Hanabella A Haduna, Yamna Harauseri, Makoki Chana Nabasimbiri. Nasi Sutumlam Lamatam the Hanag Matuna, Lucy Amadi Sam, Punawari Paminari. Adubu Nasi Pari but Larry Acidi, Maquena Hana the Gipaba, Angang Masasing Larry Adunate, Lucy Chahimatang Amadi, Magi class Casanaba Larry me. Adubu Samdi, Masata Zerabu Wakal di Mapung Pada Vanina, Lucy the Para or Haduna or Zana Pirik Liver Larry Adu de Yoriba, Aruba Wahisingado, Papa Tolam de, Artasu Kanlam de. Mapana Pava talked about Aruba Wahisingaduna, Lucina Mapara Takpiri, Adubu Nasidi Sam, Anaguna Tumlam Damatamda, Yamna Harana, Tawayazana Pabdo, Madumadi Oidre, Mana Larry the Pari Basing to Carino Kangdavanina, Nungaipam Amata Kangdre, Aduna Machana Pido in a Wakatli. Ngasidi, Nangi Ozan Aruba Larry Amapishale A. Mapana Haita, Matwan Nungaitan a Pariba Matodu Ubadana, Lucina Hari. Sigi Larixide, Wari Nungaibiaude, Aduna, Hana Equina Pava Warido Adumparo Haduna, Mapana Tona Pava, Angang Matasing Larry to in a Piraki, Sam Sulai Aduloduna, Yamna Harauna Pari, Lucisu, Mapagi Harauza Matodu, Mapagi Manaka Changshinduna, Mapada Nungshina Ataraduna Tumba Temli. Matangi Sendana Noma Semna, restaurant the Famduna Achapachari Matamda, Mana family with Devil Adu Nakanda, family in the Piduna, Sam the Harau around the Wari Shaba Horaki, Sam Gipang Pangja Matoda, Nupiduna su Sam Gimanata Chanchilutuna, Sam Bumasak Paze, Maramue, Magika the Chalusi, Wari Fazava Mamli Bige Haduna, Sam Bumotem Doduna Puna Buhonari. Adu Tanza the police Malalaga, Sam Madi, Maga Wari Shandarim Lunapi, Makwe Nimapaki.
ꯁꯦꯝꯕꯨ ꯃꯩꯊꯦꯝ ꯇꯧꯗꯨꯅ ꯄꯨꯒꯦ ꯇꯧꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯌꯥꯒ ꯂꯩꯃꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯁꯦꯝꯁꯨ ꯌꯥꯎꯅ ꯄꯨꯂꯤꯁꯇ ꯐꯥꯔꯤꯕꯗꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯁꯦꯝꯗꯤ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯗ ꯀꯣꯜ ꯇꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯗꯤ ꯁꯦꯝꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯛ ꯈꯪꯕ, ꯁꯦꯝꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯍꯥꯏꯔꯤ꯫ ꯁꯦꯝꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥ ꯆꯥꯎꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯣꯏꯊꯦꯝꯗꯣ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯖꯔꯝꯂꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯊꯥꯗꯣꯛꯅꯗꯕꯅꯤ꯫ ꯃꯄꯥ ꯃꯆꯥ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯑꯍꯤꯡ ꯑꯃ ꯊꯝꯕꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏ, ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯨꯁꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯒ ꯁꯦꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯤ, ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯨꯁꯤꯅ ꯌꯦꯛꯄ ꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯂꯨꯁꯤꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯨꯁꯤꯅ ꯃꯄꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯣꯖꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯂꯨꯁꯤꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯂꯨꯁꯤꯅ ꯅꯪꯒꯤ ꯃꯔꯝ ꯑꯃꯗꯤ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤ ꯐꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯦ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯕꯗꯤ ꯂꯨꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡꯅꯤ, ꯑꯗꯨꯒ ꯂꯨꯁꯤꯅꯁꯨ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯂꯨꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯨꯁꯤꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ, ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯁꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯊꯋꯥꯏ ꯌꯥꯎꯔꯛꯇ꯭ꯔꯦ, ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯁꯦꯝꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯥꯔꯊ ꯂꯧꯁꯤꯟꯕ ꯉꯝꯗꯅ ꯏꯉꯛ ꯉꯛꯅ ꯑꯣꯖꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯗꯣꯛꯇꯔꯅ ꯄꯤꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝ, ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯨꯞꯅꯒꯤ ꯑꯉꯥꯡ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ꯫ ꯂꯨꯁꯤꯁꯨ ꯍꯧꯖꯤꯛ ꯆꯍꯤ 9 ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯃꯊꯪ ꯆꯍꯤꯗ ꯆꯍꯤ 9 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ, ꯈꯪꯕ ꯍꯦꯜꯂꯛꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯅ ꯀꯝꯗꯧꯒꯗꯧꯔꯤ? ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯁꯨ ꯁꯦꯝꯗ ꯍꯪꯂꯛꯏ, ꯁꯦꯝ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯅꯪꯕꯨ ꯈꯟꯊꯕ, ꯂꯧꯁꯤꯟꯕ ꯉꯝꯕ꯭ꯔꯥ? ꯁꯦꯝꯁꯨ ꯃꯃꯤꯠ ꯃꯅꯥ ꯏꯌꯨꯡ ꯌꯨꯡꯈꯩ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯗꯁꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ꯫ ꯁꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯁꯦꯝ ꯂꯨꯁꯤꯒꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯑꯃꯗꯤ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯁꯦꯝꯅ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯁꯦꯝꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯂꯨꯁꯤꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯣꯖꯥ ꯑꯃꯗꯤ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗꯤ ꯃꯄꯥ ꯃꯆꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯋꯥꯖꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯨꯁꯤ ꯑꯃꯗꯤ ꯁꯦꯝ ꯇꯨꯝꯂꯝꯗꯥꯏꯒꯤ ꯋꯥꯔꯤ ꯄꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯨꯁꯤꯅ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯁꯦꯝꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯄꯥꯔꯛꯂꯤꯕ ꯑꯔꯨꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯑꯥꯔꯊꯗꯤ ꯁꯦꯝꯅ ꯈꯪꯖꯗꯦ꯫ ꯃꯄꯥꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯗꯗꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯂꯨꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯣꯛꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ, ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ, ꯇꯨꯝꯃꯁꯤ, ꯇꯨꯝꯅꯤꯡꯉꯛꯑꯦ꯫ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯉꯁꯥꯏ ꯑꯣꯖꯥ ꯑꯃꯗꯤ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯥꯔꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯗꯦ, ꯄꯥꯕ ꯊꯣꯛꯇꯕ ꯁꯥꯁꯤꯟꯅꯅꯨ, ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯛꯑꯣ ꯑꯩ ꯇꯥꯒꯦ꯫ ꯑꯗꯨꯕꯨ ꯂꯨꯁꯤꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯕ ꯊꯣꯛꯇꯦ, ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯁꯥꯝꯁꯨ ꯍꯟꯕ ꯂꯩꯇꯅ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯛꯑꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯦꯝꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ, ꯑꯩꯅ ꯅꯪꯒꯤ ꯅꯄꯥꯅꯤ, ꯅꯪꯒꯤ ꯅꯄꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ, ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯛꯑꯣ ꯍꯥꯏꯕꯗꯤ ꯄꯥꯔꯣ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯨꯁꯤꯗ ꯍꯥꯏꯔꯤ꯫ ꯃꯄꯥꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗꯅ ꯂꯨꯁꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯄꯪꯕ ꯃꯤꯅꯤ, ꯑꯗꯨꯅ ꯀꯩꯝꯇ ꯍꯩꯇꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯁꯦꯝꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯤ, ꯀꯅꯥꯅ ꯅꯪꯕꯨ ꯑꯄꯪꯕꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯗꯤ ꯑꯔꯨꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯄꯥꯕ ꯍꯩꯔꯤꯗꯨꯗꯤ ꯅꯪ ꯑꯄꯪꯕ ꯅꯠꯇꯦ꯫ ꯂꯨꯁꯤꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯄꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯕꯥꯅ ꯄꯥꯕ ꯊꯣꯛꯇꯕ, ꯑꯥꯔꯊ ꯈꯪꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯄꯥꯅꯤꯡꯗꯦ꯫ ꯁꯦꯝꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯔꯨꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯕꯗ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯂꯨꯁꯤꯁꯨ ꯃꯊꯃꯣꯏꯗ ꯃꯥꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯕꯁꯤꯡ ꯑꯗꯨ ꯀꯣꯛꯂꯕꯒꯨꯝ ꯃꯄꯥꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯦꯝ ꯃꯆꯥꯅꯨꯄꯤꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯑꯥꯔꯊ ꯑꯃꯠꯇ ꯈꯪꯖꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯨꯡꯉꯥꯏꯅ ꯌꯦꯡꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯁꯦꯝ ꯑꯃꯗꯤ ꯂꯨꯁꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯥꯛ ꯆꯥꯕ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯦꯅ꯭ꯌꯨ ꯑꯗꯨꯗ ꯁꯥꯝꯅ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡ ꯌꯥꯎꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗꯅ ꯂꯨꯁꯤꯅ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕ ꯐꯥꯎꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯂꯨꯁꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯁꯤꯗꯤ ꯃꯥꯒꯤ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯃꯌꯥꯝ ꯄꯨꯟꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯝꯁꯨ ꯑꯉꯥꯡ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯥꯟꯅꯕ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯂꯨꯁꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯗꯤ ꯁ꯭ꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯤꯊ ꯅꯣꯛꯅꯔꯤ꯫ ꯂꯨꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯤꯅ ꯅꯣꯛꯁꯤꯟꯕꯤꯔꯛꯄꯗꯨ ꯎꯔꯨꯔꯒ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ, ꯃꯁꯥ ꯃꯇꯣꯝꯗꯁꯨ ꯏꯀꯥꯏꯕ ꯐꯥꯎꯖꯕꯒꯨm ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯂꯨꯁꯤꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯝꯅ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯂꯨꯁꯤꯒꯤ ꯕꯔꯊꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯁꯤꯜꯂꯤ꯫
ꯁꯦꯝꯗꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯏꯂꯥꯡ ꯂꯥꯡꯅ ꯍꯔꯥꯎꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯤ ꯑꯗꯨꯒ ꯂꯨꯁꯤꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗꯅ ꯃꯉꯣꯟꯗ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯍꯥꯏꯅ ꯂꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯋꯥ ꯃꯦꯟꯖꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯔ ꯑꯃꯁꯨ ꯁꯦꯝꯒꯤ ꯃꯌꯨꯝꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯍꯜꯂꯒ ꯃꯌꯥꯝ ꯃꯔꯛꯇ ꯃꯥꯕꯨꯁꯨ ꯂꯣꯠꯄ ꯌꯥꯎꯍꯜꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯝ ꯈꯔ ꯍꯦꯟꯕ ꯑꯉꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯂꯩꯇ꯭ꯔꯗꯨꯅ ꯌꯨꯝꯌꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯥꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯅꯪꯁꯨ ꯂꯣꯠꯂꯨꯔꯣ ꯂꯨꯁꯤ ꯂꯥꯛꯂꯒ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯅ ꯂꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯅꯈꯣꯏꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯥꯔꯇꯤꯅꯤ ꯍꯥꯏꯅ ꯁꯤꯜꯂꯤꯕꯁꯦ ꯂꯨꯁꯤꯅꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯝꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯋꯥꯍꯩ ꯑꯁꯤꯗ ꯁꯦꯝꯁꯨ ꯁꯥꯎꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯍꯥꯏꯐꯦꯠ ꯊꯦꯡꯂꯨꯏ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯝꯕꯨ ꯏꯟꯊꯣꯛꯂꯒ ꯍꯥꯏꯔꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯗ ꯁꯣꯛꯄ ꯌꯥꯕ꯭ꯔꯥ ꯐꯨꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯥ ꯑꯗꯨꯅ ꯏꯟꯊꯣꯔꯛꯄꯗꯒꯤ ꯁꯥꯝꯁꯨ ꯃꯁꯥ ꯃꯇꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯅ ꯁꯥꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯏꯟꯊꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯟꯖꯥ ꯆꯥꯅꯅ ꯂꯨꯁꯤꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯈꯤ ꯃꯄꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯂꯨꯁꯤꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯕꯕꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯁꯦꯝꯅ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯗꯨꯅ ꯁꯦꯝꯖꯔꯕꯁꯨ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯕꯝ ꯆꯥꯗꯕ ꯃꯇꯧ ꯑꯗꯨ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤꯅ ꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯝꯗꯤ ꯂꯩꯃꯥꯏ ꯃꯈꯥꯗ ꯃꯤꯅ ꯏꯟꯊꯨꯕꯤꯔꯛꯄꯗꯒꯤ ꯇꯥꯔꯕꯁꯨ ꯂꯨꯁꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯂꯨꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥꯅꯨꯄꯤꯗ ꯕꯥꯔꯊꯗꯦ ꯋꯤꯁ ꯄꯤꯔꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯑꯗꯨꯅ ꯂꯨꯁꯤꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯕꯕꯥ ꯅꯠꯇꯦ ꯍꯥꯏꯔꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯕꯕꯥ ꯀꯧꯔꯤꯕꯅꯣ ꯅꯪꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯦꯗꯣꯞ ꯇꯧꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯦꯝꯗꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯨꯁꯤꯁꯨ ꯃꯄꯥꯒꯤ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯧꯔꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯄꯨꯂꯤꯁꯅ ꯁꯦꯝꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤ ꯑꯗꯨꯒ ꯂꯨꯁꯤꯕꯨꯅ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝꯕꯨ ꯀꯣꯔꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯝꯃꯤ ꯀꯣꯔꯠꯀꯤ ꯖꯖ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯅ ꯂꯨꯁꯤꯒꯤ ꯕꯥꯔꯊꯗꯦ ꯌꯥꯎꯕ ꯂꯥꯛꯄ ꯑꯉꯥꯡ ꯑꯃꯗ ꯐꯨꯒꯦ ꯇꯧꯔꯨꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯝꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯂꯨꯁꯤꯅꯁꯨ ꯄꯦꯟꯖꯗꯗꯨꯅ ꯁꯦꯝꯕꯨ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯔꯝꯕ ꯊꯦꯡꯅꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯦꯝꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯁꯦꯝ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯂꯨꯁꯤꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯔꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯂꯨꯁꯤꯕꯨ ꯁꯦꯝꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯨꯁꯤ ꯑꯃꯗꯤ ꯁꯦꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯂꯨꯁꯤꯕꯨ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁ ꯑꯦꯖꯦꯟꯁꯤꯗ ꯑꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯖꯖ ꯑꯃꯗꯤ ꯂꯣꯌꯔꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯂꯨꯗꯕꯅꯤನ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕ ꯕꯦꯂꯨꯟꯒꯤ ꯃꯆꯨ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛꯇ ꯍꯪꯗꯨꯅ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯤ ꯁꯦꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯔꯛ ꯊꯠꯂꯗꯨꯅ ꯖꯖ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯦꯝ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯄꯥꯔꯇꯤ ꯑꯃ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯁꯤꯟꯕ ꯄꯥꯝꯖꯈꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯃ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯂꯤꯒꯦꯜ ꯔꯥꯏꯠꯁꯀꯤ ꯃꯔꯝꯗ ꯑꯩꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯛꯀꯦ ꯑꯗꯨꯕꯨ ꯁꯦꯝꯗꯤ ꯖꯖꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯈꯪꯖꯔꯕꯁꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯅꯨꯡ ꯍꯟꯊꯅ ꯈꯟꯊꯕ ꯉꯝꯗꯦ ꯑꯗꯨꯅ ꯁꯦꯝ ꯏꯉꯥꯎ ꯉꯥꯎꯅ ꯖꯖꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯖꯖꯅ ꯑꯃꯨꯛ ꯌꯥꯝꯅ ꯇꯞꯅ ꯑꯔꯥꯏꯕ ꯃꯔꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯦꯝ ꯅꯪꯒ ꯅꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯦꯁ ꯑꯃ ꯖꯅꯋꯥꯔꯤ ꯇꯥꯡ 5ꯗ ꯇꯧꯒꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯂꯣꯌꯔ ꯂꯩꯔꯕꯗꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 5ꯗ ꯀꯣꯔꯠ ꯑꯁꯤꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯂꯣꯌꯔ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯁꯔꯀꯥꯔꯅ ꯅꯪꯒꯤꯗꯃꯛꯇ ꯅꯪꯒꯤ ꯂꯣꯌꯔ ꯑꯣꯏꯅꯅꯕ ꯂꯣꯌꯔ ꯑꯃ ꯐ꯭ꯔꯤꯗ ꯄꯤꯕꯤꯒꯅꯤ ꯁꯦꯝꯅ ꯑꯃꯨꯛ ꯏꯄꯪ ꯄꯪꯅ ꯍꯪꯂꯛꯏ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 5ꯗꯤ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯃ ꯋꯥꯠꯂꯤ ꯑꯗꯨꯅ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 5ꯗ ꯂꯨꯁꯤ ꯑꯩꯈꯣꯏꯅꯤ ꯀꯣꯔꯠꯇ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒ ꯂꯨꯁꯤꯒꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯂꯩꯃꯤꯟꯅꯔꯔꯣꯏ ꯂꯨꯁꯤ ꯅꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯅꯤ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯄꯨꯡ 2-2ꯗꯤ ꯅꯪꯒ ꯂꯨꯁꯤꯒ ꯎꯅꯕ ꯌꯥꯒꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯎꯅꯕ ꯃꯇꯝꯗꯁꯨ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯔ ꯑꯃꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ ꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯁꯦꯝ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯀꯞꯂꯤ ꯑꯗꯨꯒ ꯖꯖ ꯑꯗꯨꯗ ꯀꯞꯅ ꯍꯥꯏꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯨꯁꯤ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯂꯨꯁꯤꯒ ꯑꯩꯒ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯃꯤꯟꯅꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯂꯨꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯂꯣꯏ ꯂꯨꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯅꯤ ꯑꯗꯨꯕꯨ ꯖꯖ ꯑꯗꯨꯅꯗꯤ ꯉꯁꯤꯗꯤ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤꯗꯤ ꯅꯪ ꯅꯇꯣꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯁꯦꯝꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯀꯞꯆꯔꯤꯕꯗꯨꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯎꯠꯇꯕ ꯃꯈꯩ ꯍꯥꯏꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝ ꯃꯆꯥꯅꯨꯄꯤꯒꯤ ꯀꯦꯁ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯎꯀꯤꯜ ꯑꯃ ꯎꯅꯅꯕ ꯂꯥꯛꯂꯝꯃꯤ ꯁꯦꯝꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯎꯀꯤꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯔꯤꯇꯥ ꯀꯧꯏ ꯔꯤꯇꯥ ꯍꯥꯏꯔꯤꯕ ꯂꯣꯌꯔ ꯑꯁꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕꯤ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕꯤ ꯎꯀꯤꯜ ꯑꯃ ꯑꯣꯏꯔꯝꯃꯤ ꯁꯦꯝꯅ ꯃꯥꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯤꯇꯥꯅꯗꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯈꯪꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯦꯝꯒꯤ ꯀꯦꯁ ꯄꯥꯏꯕꯤꯕ ꯇꯥꯔꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯥꯒꯤ ꯐꯤꯗꯤ ꯁꯦꯝꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ
ꯑꯗꯨꯕꯨ ꯁꯦꯝꯒꯨꯝꯂꯕ ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯀꯦꯁꯀꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯔꯤꯇꯥꯁꯨ ꯇꯥꯗꯕ ꯌꯥꯗꯕꯒꯤ ꯇꯥꯔꯝꯃꯤ꯫ ꯔꯤꯇꯥ ꯊꯕꯛ ꯆꯤꯟꯕꯒꯤ ꯍꯧꯅꯕꯤ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯐꯪꯗꯦ꯫ ꯑꯇꯣꯞꯄ ꯀ꯭ꯂꯥꯏꯟꯁꯤꯡꯅ ꯇꯧꯔꯛꯄ ꯀꯣꯜ ꯑꯗꯨ ꯄꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯋꯤꯂꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯕ ꯉꯝꯈꯤꯗꯦ꯫ ꯔꯤꯇꯥꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯦꯝꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯦꯝ, ꯑꯩꯒꯤ ꯐꯤꯁꯦ ꯅꯪꯅ ꯄꯤꯕ ꯉꯝꯃꯣꯏ, ꯑꯗꯨꯅ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯣꯌꯔ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯣ"꯫ ꯁꯦꯝꯅꯁꯨ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯐꯤ ꯄꯤꯕ ꯉꯝꯃꯣꯏ, ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯄꯨꯡ ꯑꯃꯗ ꯂꯨꯄꯥ 100ꯗꯒꯤ ꯍꯦꯟꯅ ꯇꯥꯟꯗꯦ"꯫ ꯔꯤꯇꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝꯕꯨ ꯃꯄꯥꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯦꯝꯁꯨ ꯍꯟꯕ ꯂꯩꯇꯦ꯫ ꯂꯨꯁꯤꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ, ꯑꯗꯨꯒ ꯔꯤꯇꯥꯗ ꯎꯠꯂꯗꯨꯅ ꯍꯥꯏꯔꯤ, "ꯐꯣꯇꯣ ꯑꯁꯤ ꯀꯥꯞꯄ ꯅꯨꯃꯤꯠꯇꯣ ꯔꯤꯇꯥꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯣ"꯫ ꯑꯗꯨꯕꯨ ꯔꯤꯇꯥꯒꯤ ꯃꯐꯝꯗꯗꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯨ ꯇꯥꯅꯅꯕ ꯃꯇꯝ ꯂꯩꯇꯦ꯫ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯦꯁ ꯃꯌꯥꯝ ꯑꯗꯨꯒꯤ ꯊꯕꯛ ꯑꯃꯁꯨ ꯅꯪꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯇꯝꯗ ꯃꯁꯥ ꯃꯇꯣꯝꯗ ꯈꯣꯏꯗꯧ ꯁꯥꯎꯖꯔꯤ, ꯉꯥꯏꯍꯥꯛꯇꯪꯗ ꯐꯥꯎꯕ ꯃꯁꯥꯒꯤ ꯃꯇꯝ ꯐꯪꯖꯗꯦ꯫ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯨꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯐꯥꯎꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯖꯗꯦ꯫ ꯊꯕꯛ ꯑꯆꯤꯟꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯔꯤꯇꯥꯗꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕꯤ, ꯑꯎꯕ ꯃꯤꯗ ꯇꯥꯏꯅꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯔꯤꯇꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯍꯦꯛ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯐꯥꯎꯕ ꯔꯤꯇꯥꯕꯨ ꯀꯤꯖꯕꯗꯒꯤ ꯀꯞꯄ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯁꯦꯝꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯔꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯔꯤꯇꯥꯗ ꯍꯪꯂꯛꯏ, "ꯔꯤꯇꯥ, ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅꯨꯄꯥꯗꯣ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯔꯠꯅ ꯅꯉꯣꯟꯗꯒꯤ ꯃꯨꯟꯕꯤꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯗꯤ ꯀꯔꯤ ꯇꯧꯒꯅꯤ? ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯎꯀꯤꯜ ꯑꯃ ꯅꯦꯛꯂꯣꯏꯗ꯭ꯔꯥ"꯫ ꯔꯤꯇꯥꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯁꯦꯝꯗ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯄꯥꯏꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯥꯒ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯅꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯅꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯩꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯤꯔꯝꯃꯒ ꯆꯠꯈ꯭ꯔꯣ"꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝꯅ ꯃꯈꯣꯏꯒꯤ ꯀꯣꯐꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯗ ꯃꯥꯒꯤꯁꯨ ꯄ꯭ꯔꯃꯣꯁꯟ ꯑꯃ ꯄꯤꯕꯤꯔꯣ, ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯀꯣꯐꯤ ꯁꯣꯞ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤ ꯆꯍꯤ 9 ꯁꯨꯔꯦ, ꯑꯗꯨꯅ ꯋꯦꯇꯔ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯀꯣꯐꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯕꯤꯔꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯈꯟꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯁꯦꯝꯅ ꯍꯥꯏꯔꯛꯏ, "ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯄ꯭ꯔꯃꯣꯁꯟ ꯌꯧꯔꯛꯄ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯤꯔꯛꯈꯤꯗꯦ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯤ ꯀꯦꯁ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤ ꯀꯦꯁ ꯊꯦꯡꯅꯕꯤꯒꯗꯧꯔꯤꯕ ꯎꯀꯤꯜ ꯑꯗꯨꯗ ꯄꯤꯒꯗꯧꯔꯤꯕꯅꯤ"꯫ ꯑꯁꯣꯝꯗꯅ ꯔꯤꯇꯥꯗꯤ ꯃꯥꯒꯤ ꯀꯦꯁ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯁꯦꯝꯅ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯔꯤꯇꯥ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯔꯤꯇꯥꯗꯤ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯔꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯤꯇꯥꯗ ꯇꯞꯅ ꯍꯪꯂꯛꯏ, "ꯑꯩꯒꯤ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯄꯥꯏꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ"꯫ ꯔꯤꯇꯥꯗꯤ ꯉꯥꯛꯇꯪꯒꯤ ꯌꯥꯅꯅꯕ ꯄꯪꯈꯨꯝꯅ ꯈꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯥꯛꯇꯪ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯀꯨꯏꯔꯦ"꯫ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯗꯨꯒ ꯑꯃꯨꯛꯇꯪꯗꯤ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯔꯛꯎ"꯫ ꯔꯤꯇꯥꯁꯨ ꯌꯥꯅꯅꯕ "ꯍꯣꯏ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦ" ꯍꯥꯏꯔꯝꯃꯒ ꯃꯌꯥꯝꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯔꯤꯇꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯒꯤ ꯁ꯭ꯋꯤꯄꯔ ꯑꯅꯧꯕꯔꯥ"꯫ ꯔꯤꯇꯥꯅ ꯈꯨꯝꯂꯛꯏ, "ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯦꯁ ꯑꯩꯅ ꯄꯥꯏꯕꯤꯕꯅꯤ, ꯐ꯭ꯔꯤꯗ ꯄ꯭ꯔꯣ ꯕꯣꯅꯣ ꯑꯣꯏꯅ"꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛꯁꯤꯜꯂꯛꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅꯕꯨ ꯐ꯭ꯔꯤꯗ ꯃꯤꯒꯤ ꯀꯦꯁ ꯄꯥꯏꯕꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ" ꯍꯥꯏꯗꯨꯅ ꯔꯤꯇꯥꯗ ꯂꯛꯅꯕꯣꯏ ꯀꯔꯦꯝꯅꯕꯣꯏ ꯅꯣꯛꯁꯤꯟꯕꯤꯔꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤꯒ ꯎꯅꯕ ꯆꯠꯄ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯃꯆꯥꯅꯨꯄꯤꯒ ꯎꯅꯕ ꯆꯠꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕ ꯀꯦꯛ ꯑꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯁꯦꯝꯗꯤ ꯕꯁ ꯇꯣꯡꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯂꯨꯁꯤꯗ ꯍꯥꯏꯔꯤ, "ꯂꯨꯁꯤ, ꯅꯪꯒꯤ ꯕꯕꯥꯁꯤ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ, ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯃꯤꯅꯤꯠ 10 ꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯦ"꯫ ꯑꯗꯨꯕꯨ ꯂꯨꯁꯤꯅꯗꯤ ꯃꯄꯥꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯅꯨꯄꯤ ꯑꯗꯨꯗꯅ "ꯉꯥꯏꯕ ꯋꯥꯔꯒꯗꯤ ꯅꯪ ꯆꯠꯂꯝꯃꯣ" ꯍꯥꯏꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯁꯦꯝꯁꯨ ꯃꯆꯥꯅꯨꯄꯤꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ꯫ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯄꯨꯖꯔꯛꯂꯤꯕ ꯀꯦꯛ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯄꯥ ꯃꯆꯥꯗꯤ ꯅꯣꯛꯅ ꯑꯃꯅ ꯑꯃꯕꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝ ꯑꯃꯗꯤ ꯂꯨꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯦꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯤ, ꯔꯤꯇꯥ ꯀꯧꯕꯤ ꯑꯐꯥꯎꯕꯤ ꯂꯣꯌꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨ ꯊꯦꯡꯅꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯨꯁꯤꯅ ꯃꯄꯥꯗ ꯇꯞꯅ ꯍꯪꯂꯛꯏ, "ꯔꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯄꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯐꯤꯗꯤ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ"꯫ ꯁꯦꯝꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, "ꯃꯊꯪ ꯍꯞꯇꯥꯗꯒꯤꯗꯤ ꯑꯩꯒꯤ ꯄ꯭ꯔꯃꯣꯁꯟ ꯑꯆꯧꯕ ꯑꯃ ꯐꯪꯒꯅꯤ꯫ ꯄ꯭ꯔꯃꯣꯁꯟ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯑꯟꯁꯔꯤꯡ ꯃꯦꯆꯤꯟ ꯑꯃ ꯊꯝꯃꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯕ ꯌꯥꯔꯅꯤ"꯫
Lucyꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯅꯪꯒꯤ ꯄ꯭ꯔꯣꯃꯣꯁꯟꯁꯤ ꯋꯦꯇꯔ ꯑꯣꯏꯔꯝꯕꯗꯒꯤ ꯀꯣꯐꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯑꯣꯏꯅ ꯄꯤꯕꯤꯔꯕ?" ꯁꯦꯝꯅꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯤ, "ꯃꯊꯪ ꯍꯞꯇꯥꯗꯒꯤꯗꯤ ꯑꯩ ꯄ꯭ꯔꯣꯃꯣꯁꯟ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯅ ꯂꯨꯁꯤ, ꯄꯨꯟꯁꯤꯗ ꯅꯪꯅ ꯑꯣꯏꯅꯤꯡꯕ ꯑꯆꯧ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯦꯝ ꯃꯌꯥꯝ ꯑꯃ ꯊꯝꯒꯗꯕꯅꯤ, ꯀꯩꯗꯧꯅꯨꯡꯗ ꯑꯄꯤꯛꯄ ꯌꯥꯝꯅ ꯑꯅꯦꯝꯕ ꯑꯦꯝ ꯊꯝꯂꯣꯏꯗꯕꯅꯤ." Lucyꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯃꯄꯥꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ, "ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯥꯟꯕꯗꯒꯤ ꯁꯣꯏꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯍꯟꯅꯤꯡꯗꯦ." ꯁꯦꯝꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ, "ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯐꯠꯇꯦ, ꯅꯇꯣꯝꯗꯅ ꯂꯥꯟꯕ ꯅꯠꯇꯦ." ꯃꯄꯥ ꯃꯆꯥꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯑꯃꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯀꯝꯗꯧꯏ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ꯫ ꯃꯈꯣꯏꯒꯤ ꯀꯥ ꯊꯪꯅꯕꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯁꯦꯝꯅꯗꯤ ꯏꯄꯪ ꯄꯪꯕꯅꯤꯅ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯂꯨꯁꯤꯅꯗꯤ ꯈꯪꯕꯅꯤꯅ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯁꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯤ, "ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯕꯕꯥ ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯏꯁꯤꯜꯂꯨ." ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯨꯛꯁꯨ ꯁꯦꯝ ꯔꯤꯇꯥꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯔꯤꯇꯥ ꯑꯃꯗꯤ ꯁꯦꯝ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯔꯤꯇꯥꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯔꯤꯇꯥ ꯑꯃꯗꯤ ꯁꯦꯝ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯎꯔꯛꯄ ꯃꯇꯝꯗꯅ ꯔꯤꯇꯥꯅꯁꯨ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯃꯉꯣꯟꯗ ꯂꯛꯅꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏꯔꯤ, "ꯁꯦꯝ, ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯑꯩ ꯄꯥꯏꯕꯤꯔꯒꯦ꯫ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯔꯣꯏ, ꯐ꯭ꯔꯤꯗ ꯄ꯭ꯔꯣ ꯕꯣꯅꯣ ꯑꯣꯏꯅ ꯄꯥꯏꯕꯤꯗꯣꯏꯅꯤ." ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯝꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ, ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯒꯤ ꯂꯣꯌꯔ ꯑꯣꯏꯕꯤꯔꯗꯣꯏꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯪꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯔꯤꯇꯥꯕꯨ ꯂꯛꯅꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯔꯤꯇꯥꯁꯨ ꯂꯦꯟꯅꯒꯦ ꯃꯇꯥꯒꯨꯝ ꯁꯦꯝꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯗꯨꯅ, "ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯐ꯭ꯔꯤꯗ ꯊꯦꯡꯅꯕꯤꯔꯅꯤ" ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯤꯇꯥꯅ ꯁꯦꯝ ꯄꯨꯗꯨꯅ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯕꯨ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯑꯃꯒ ꯎꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁ ꯑꯗꯨꯅ ꯁꯦꯝꯗ ꯍꯪꯂꯛꯏ, "ꯅꯆꯥꯅꯨꯄꯤ ꯂꯨꯁꯤꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯑꯗꯨꯒ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ ꯃꯥꯒꯤ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯗꯨ, ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ?" ꯁꯦꯝꯗꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯁꯤ ꯀꯗꯥꯏ ꯍꯥꯏꯗꯣꯛꯑꯣꯏꯁꯤ ꯀꯗꯥꯏ ꯆꯃꯝꯅꯅ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝ ꯃꯆꯥꯅꯨꯄꯤꯒꯤ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯕ ꯉꯝꯖꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯟꯁꯔꯤꯡ ꯃꯦꯆꯤꯟ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯣꯝꯗꯅ ꯄꯥꯡꯈꯠꯄ ꯍꯩꯇꯕꯗꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯀꯧꯗꯨꯅ ꯄꯨꯟꯅ ꯄꯥꯡꯈꯠꯃꯤꯟꯅꯔꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯨꯝꯕ ꯉꯥꯛꯇꯅꯤꯅ ꯑꯃꯠꯇꯗꯤ ꯍꯩꯕ ꯌꯥꯎꯅꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯤꯇꯥꯅ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯁꯦꯝ ꯂꯨꯁꯤꯒꯤꯗꯃꯛꯇ ꯑꯐꯕ ꯃꯄꯥ ꯑꯃꯔ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯦꯝꯅ ꯂꯨꯁꯤꯒꯤꯗꯃꯛꯇ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯂꯣꯟꯗꯥꯗ ꯍꯥꯏꯅꯔꯛꯂꯤ꯫ ꯁꯦꯝꯗꯤ ꯂꯨꯁꯤꯒ ꯃꯇꯝ ꯄꯨꯝꯕꯗ ꯁꯥꯟꯅꯩ, ꯑꯗꯨꯅ ꯑꯐꯕ ꯃꯄꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯦꯝꯗꯒꯤꯗꯤ ꯂꯨꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯁꯤꯡꯕ ꯍꯦꯜꯂꯤ, ꯑꯗꯨꯅ ꯁꯦꯝꯁꯤ ꯂꯨꯁꯤꯒꯤꯗꯃꯛꯇ ꯑꯐꯕ ꯃꯄꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯦꯝꯗꯤ ꯂꯨꯁꯤꯅ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯁꯥꯎꯗꯕꯅꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝꯗꯤ ꯂꯨꯁꯤꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯕꯅꯤ, ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯐꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄ ꯌꯥꯒꯗꯕ ꯋꯥꯍꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯔꯤꯇꯥꯁꯨ ꯃꯍꯥꯛꯅ ꯍꯜꯂꯨꯔꯕꯅꯤꯅ ꯇꯥꯗꯕ ꯌꯥꯗꯕꯒꯤ ꯇꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯤꯇꯥ ꯏꯄꯥ ꯄꯥꯈꯠꯅ ꯁꯦꯝꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯦꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ, "ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯀꯣꯔꯠꯀꯤ ꯗꯦꯠ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯀꯣꯔꯠꯅ ꯃꯋꯥ ꯇꯥꯕꯤꯒꯗꯕ ꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯂꯩꯇꯦ, ꯋꯤꯠꯅꯦꯁ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯒ ꯈꯪꯅꯕ, ꯀꯣꯂꯦꯖ ꯇꯝꯂꯨꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯃꯤꯒꯗꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ? ꯅꯪꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯪꯁꯦ ꯂꯨꯁꯤꯒꯤ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯗꯨꯅ ꯀꯣꯔꯠꯇ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯍꯥꯏꯕ ꯉꯝꯂꯕꯗꯤ ꯂꯨꯁꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯕꯁꯨ ꯌꯥꯏ." ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝꯅ ꯑꯦꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯋꯥꯏ ꯋꯥꯅ ꯑꯦꯅꯤꯗ ꯍꯥꯏꯖꯔꯤ, "ꯃꯊꯪꯒꯤ ꯀꯣꯔꯠꯀꯤ ꯗꯦꯠ ꯅꯨꯃꯤꯠꯇ ꯅꯣꯡꯃ ꯈꯛꯇꯪꯗꯤ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯋꯤꯠꯅꯦꯁ ꯑꯣꯏꯕꯤꯗ꯭ꯔꯕꯗꯤ ꯂꯨꯁꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯕ ꯇꯥꯔꯦ, ꯑꯗꯨꯕꯨ ꯂꯨꯁꯤ ꯑꯩꯈꯣꯏꯅꯤꯗꯤ ꯀꯥꯏꯅꯕ ꯄꯥꯝꯗꯦ, ꯑꯗꯨꯅ ꯅꯣꯡꯃ ꯈꯛꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." ꯑꯗꯨꯕꯨ ꯑꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯆꯍꯤ 10 ꯍꯦꯟꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯛꯂꯤꯕ ꯅꯨꯄꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯝꯅ ꯃꯥꯕꯨ ꯃꯥꯒꯤ ꯋꯤꯠꯅꯦꯁ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯂꯝꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯁꯤ ꯃꯈꯣꯏꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯀꯣꯔꯠꯀꯤ ꯗꯦꯠ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯨꯠꯇ ꯂꯨꯁꯤꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯀꯣꯔꯠ ꯃꯅꯨꯡꯗ ꯐꯝꯂꯤ꯫ ꯃꯈꯣꯏꯅꯗꯤ ꯁꯦꯝꯒꯤꯗꯃꯛꯇ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯦꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯖꯖꯀꯤ ꯃꯃꯥꯡꯗ ꯂꯨꯁꯤꯅ ꯌꯦꯛꯂꯝꯕ ꯐꯣꯇꯣ, ꯂꯨꯁꯤꯅ ꯃꯄꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯤ, "ꯂꯨꯁꯤꯅ ꯌꯦꯛꯂꯝꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯂꯨꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ, ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯗꯨ ꯎꯠꯂꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯨꯁꯤꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯇ ꯂꯨꯁꯤ ꯃꯁꯥꯃꯛꯅ ꯁꯦꯝ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯄꯥ ꯅꯠꯇꯦ, ꯃꯥꯗꯤ ꯌꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯂꯨꯁꯤꯅ ꯁꯦꯝꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯇꯥꯛꯂꯕꯅꯤ꯫ ꯔꯤꯇꯥꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ
khudimagna mama mapa matam amada natraga amada soidana maki sauramgani icham chanba TV min manga taradang hena sangthana yengnaba natragana pungkhai amatang hena phone paigi haiba matamda mama mapa na yadabagi damakta angang aduna mama mapa da nakoi se aigi ima ipa oningdre nakoi bu nungside haiduna lawnaba yauri adubu angang na shawba matamda makoi na hairak loba khudimak makoi asengba thamoi gi wani khanba tarabadi Pitrivida leriba orphan home khudima angang tana pik thalani haiduna psychiatric doctor na puthoraliba mahaki theory do ale chanaba yaba natte haiduna ritana kakthakhi masi matungdana amu child protective service ki ukil oiriba Mr. Turner na psychiatric doctor du danglai nanga semga wari sanaba matamda semna lucy yolokpa matamda kari thengnai awaba karamba khudongthiba thengnai hairakpage Doctor aduna mukhumlai semna haiba matungina mahangna lucy yolokpa matamda kari gumba matamda lucy gi damakta mahangna kari tawgadabunu haiba khanpham khangdaba asina maram oiraga masada yamna su kijaba phauki mahangna machanupi yokpa matamda asoiba leigidra haiduna matam punmakta pakhachai haiki Tana muk doctor adu danglai doctor nangsu mama amoina nangna nacha singrol pa matam amada natraga matam amada soidana maki nacha sing adu gi damakta kari tawgani khalubada adagi matik charaba doctor na hak phawa soidana maki ngauramgani tawpham khangdaba matang soidana maki yaurumgani Pitrivida leriba mama mapa oiba khudimakna macha sing lolokpa matamda soikhigidra haina pakhachaba asidi mama mapa oiba singna macha sing adu nungsibagi damakta pakhacharibani asi matungda mu ritana psychiatric doctor adu danglai nangi nacha nupana manung matam chadana nishana maram oiraga laikhidaba matam aduda ngasigi samaj asida mayana ijat tawnariba mirak tilaba doctor nangna phaba nacha nupa yolokpa matamda asoiba khradi laikhre habisi nasana di yajabra Doctor aduna su mamittagi mapi chenthaba makai yajai haina khumlakhi mataw asumna psychiatric doctor aduna semna machanupi lucy yolokpa matamda chagi damakta kai tawgadabunu tofam khangde matam punamakta pakhachai soikhigadra haina khalli haduna semna lucy bu yokpa matamda mapa oibada matik chade haduna puthorliba theory ado yamna haisima mongda ritana kakthakhi Maramdi ngasi Pitrivi sida mama mapa na machagi damakta wajadaba leite machasing yokpa matamda soikhigadra haina pakhachaba sidi mama mapa singi mathawni mathangi sena sisu atoppa court ki date numit ama orami numit asida na ritana Dr. Black Kobi aphawi nupi doctor ama makoi ki witness oina puthorai Ritana Dr. Black ta hanglai doctor haujikti na samaj asina sakhangnaba ijat tawnaba aphawa doctor haibadu oire adubu nangi imadi kamdoba miyoino ayam ga manana wakhal mapung phaba miyoy ama oibra Dr. Black na khumlai aigi imadi mayam ga manaba wakhal mapung phaba nupi ama haibadu oikide mahaksu ASD hariba leina asinaba miyoyni igi imasu masa chawjarabasu wakhal di sumnatagi sahi mapan khakta ngairibi angang ama gumbini wakhal mapung phajadrabasu Dr. Black ki mamana machanupi bu doctor ama oiba ngamnanaba sembiba ngami maram aduna semnasu Lucy gi damakta agi tungi punsida afaba mi ama oinanaba soidana maki sembiba ngamgani haduna oinama proof tawnanaba Ritana kanna khonari tanja asida Rita gi point asi Turner na kaknabagi damakta Turner na muhairai Dr. Black ki mamana wakhal mapung phadabi umnagi sahi mapan khakta ngairibi angang ama gumbi ojarabasu Dr. Black na angang waringai matamdadi mahaki mapu amadi maboksu punna leminai mamana wakhal mapung phadrabasu Dr. Black bu senabinabagi damakta mahaki mapu amadi mabok laiki adubu Sam amadi Lucy gi case asidadi makhoi ani bu yengsinbinabagi damakta mayamga mimanaba normal oiba ahal kanamta laite Aramaduna matamgi matungina sahi khudingi singba henkalaklibi Lucy gu minupi macha amabu mapani haidun sumnagi sahi tere khakta ngairiba angang amagi wakhal chenba Samda kamdawna Lucy bu sinagadawri Ritana amusu marak thaladun hairi mama mapana singba natragana pangba aduga mama mapa aduna machabu nungsiba aduga mari karisu lenade pangba mayamga wakhal manadaba mama mapasu machabu tashenmaki nungsiba ngami Ritana taroliba argument singa sida yenaba ngamdraduna Turner nadi masa matumda khoidau sawningna haijari Rita gumbi aphawi lawyer amagidi asigumba case asidi case ama ngamme haduna mamanabi singi marakta wari harauna sadokraga case asigi manada pungkaw kawthokrani adubu matam kharagi matungdadi matik chadaba mama mapana yokliba angangsing ado soidanamaki manglaba angang haibadu oirakani matam madudadi angang adagi punsi kannanabu hanaba matamda awaba haibadu oirani kanba ngamkhidabasu yai mayamna ngangnariba se tararaba matungda Dr. Black nasu tembu support toradun hairi aigi imana wakhal mapung phadabina pim ojarabasu aigi imana aibu nungsini yopirai aibu matik chaba mi ama ohelai haiduna mayam tananaba jaski mamangda chawthokna hairi Matangi sendana Sam amadi Lucy orna piba matam matungina mapa macha unaduna wari chanarami mapa macha na harauna wari chanaringi tanja sida child protective service ki officer aduna nakhoi ani unabagi matam lori harai tanja sida Lucy na ai washroom da amtang changuge haduna officer nupi du da hairamaga washroom da changki Masih matungdana Lucy na washroom changsinaba sasinaduna achengba tanja yenglaga washroom dagi tumina thoraki officer nupi du udringeda Sam gi manakta chelakladuna hairi officer na baba aikhoini park phawa chapmina ru haduna ayaba pire chalasila o Sam na su yamna chingna nanglai aikhoini unabagi matam loiraba sida kari maram gi damakta park ta chalu chu hairibano
Lucy khumlai aina washroom changba matamda baba uningi haduna aina kanna ningai tawdagi officer aduna su chatlo harakpani khara thuna chatnanaba tawrasi la o haduna mapada khara thuna chatnanaba tawrasi haduna mapa bu koikau kauri Sam nasu machabu nungsibagi machana haiba punamak thajariba haibadu oigadoribra natragana mahaki wakhal mapung phadaba khanthaba ngambagi shakti watpa adunara machana pina harakliba wahai sing aduda karishu khantharuba tawdana machana pina haiba matungina bus tominaduna lakhi mathangi sindana makoina chakkadoriba park adu yosilakpa matamda Sam na kumtharasi hairi dubu Lucinadi mapada kapli toroduna hairi mafam masida kumtharagumsi aikhoini yamna lamna chatkrasi iga punna orphan home da leminaba angang ama yawi angang adusu mamaga leminaba fangnanabagidamakta mamana case yamna kanna tawjaki adubu case aduda mama maithiki maram aduna ngasi phawa angang aduga mama aduga amukta phabu unaba phangri wari shanaba phawu phangde adubu Samnadi machana pi Lucy da hari Lucy nangna tawriba thabadu lale alanba thabakti tawgumsi kumtharasi haduna hawgatli adubu Lucinadi mapagi khudang paiduna kanna yanari aduga mapada amuk kapli tawraduna mathwai nungaijadana hairi aina tawriba lambi asi natrabadi baba aikhoini amuk hana leminaba phanglaroi aikhoini mafam asidagi yamna lamna chakhrasi alapa mafam aduda aikhoi ani su sakming hongduna yum amada tuminna leirurasi makhoi kanamtana aikhoibu thiba phangloi Sam machana pin mongoda harakliba singado khara makhaidi achumba yauri haiba masana su khangjai aduga machana pi Lucina haiba singado oithokpa yaroi haiba su mahakna mayek sengna khangi Sam machana pi bu su thadoningri matam kharada oiraba su sangthana machana pi ga leminaningli dubu machana pi ga miku kharadang leminaraba matungda kari tawgani akhoi gi case adu kari thokhani khallabu matamdana masa matumda su matha sari tayetnaba wakhal singa sida khanpham khangdraduna Sam su machana pi Lucy bu chena koladuna bus aduna makhoibu puriba mafam aduda panthumam khangdana kocha chatli Sam amadi Lucy makhoi anina pathumam khangdana bus tongduna lakpana numidang waram matam nusilaklei nungdang usilakpa matam adudadi mi leitaba ahangba park amada Sam na machana pi Lucy bu tumhalli aduga Sam na machana pi manakta leptuna machana pi bu sangli live activity mafam aduda police amana petrol lakpa matamda mapa machana park ta leramlibado thengnarakhi mathangi sindana police aduna mapa machabu police station da puduna lakhi police station yorokpa matamdana mapa machagi lawyer oiba Rita su police singduna kaukhi Rita di ahing aduda machanupa Billy ga loinana yamna shauna lakhi Rita na Sam amadi Lucy mana hik yuksilappa matamda yamna shauna Sam da hanglai kari wakaldagi na nangna case chathari matamsida nachanupi bu phajana puribadi nangna nachanupi bu phajana pubasina nangunda kari kanagadorige Sam na su ipang pangna khumlai aidi ichanupi Lucy ga matam kharada oirbasu sangthan leminaningbagi chatpani Tanja sida Child Protective Service ki officer adu sulakle officer aduna Lucy da yamna shauna hairi Lucy nang magna asiguma thabakse tawrakani haibadi thajarudabani officer aduna karigumba ngasigi thawdu asi just the report tawba tarabadi Sam amadi Lucy amuk hana unaba phanglaroi mapa macha oina leminabdi lairadana maram aduna masi thoktanabagi damakta Rita na officer adu da hairi ngasigi thawdu asi mapalomdagi yengba tarabadi yamna sathiba khudung thiningai oba thawdu amani haiba yai adubu miyoiba amoina wakhal kitang khantharaga mapa machana amana amabu thadokpa ngamnadaduna amana amagi manakta lainingba phawbagi damakta matam kharada oirabasu sangthana leminaba phangnanabagi damakta mapa machan khonajaba matamda ngasigi thawdu asi thokibani mapa machagi damakta khallaga ngasigi thawdu asi just ki mamangdadi puthokpiraklanu hain haijari masi mutungdana officer na Lucy da chananabu torasi thoro hairi adubu Lucy na di mapa machagi damakta khonabiduna Rita na sawriba sakphamadu uba matamda Lucy na Rita gi manakta chensinduna Rita bu chena koladuna haijari ngasi thokiba thawdu asida babana karisu yawkhiba natte aina chatlusi haibadagi chatlubani maram aduna aikhoigi damakta ukile topiganu Rita su Lucy gi asigumnaba mataw asida mapa macha da sawge haiba ngamkhide mathangi sindana Lucy bu court amadi just ki mamangda puthoklami Child Protective Service ki lawyer oriba tanana Lucy da hangai nang chahi tare chubagi birthday nimit aduda nangonda kari gift phangbuge wahang asigi pokum pijinge da Lucy na mirak narak yenglaga magi nakanda famlibi Rita da haifet yengloi Rita amadi Lucy makoi ani hanadagi karigumba wa khara hainarabugum Rita na Lucy da ingit ama tawrakhi masigi matungda Lucy na masada yamna confident na khumlai aigi birthday gift oina babana aigi damakta isaigi limited edition album ama pikhi Sam di mayamna wari sanariu ka aduda lehende mari tonganba ka amada matomda phamanduna thamlami aduga Lucy na court ta haiba ba khudima adudi Sam na atopa ka adudagi TV da yenglami adubu machanapi Lucy na di ilai laina oidaba ngalakpadu taraba matamda Sam di ngakpada loikhre masi matungdana amuk Turner Lucy da kochi kola duna hanglai nangi birthday numit adudadi nangse Sam hek pokjaba machanate yoglakpani haina nangi best friend da hai habadagi best friend na mayam mamang haidorakpadagi nangdi nasagi birthday yaudibida chenkre aduga nangi birthday kipsu hangdokhide hai adubu Lucy na di yamna confident amukasu khumlai aidi kari maram gidmakta aigi bababu aigi baba nate haigadoribano
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯨꯁꯤꯅ ꯃꯑꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯆꯨꯝꯕ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯣꯏꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯅꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯇꯔꯅꯔꯅ ꯍꯪꯂꯛꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯪꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯀꯗꯥꯏꯗ ꯇꯨꯝꯕꯒꯦ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯂꯨꯁꯤꯅ ꯃꯁꯥꯗ ꯀꯩꯝꯇ ꯆꯤꯡꯅꯕ ꯐꯥꯎꯗꯅ ꯃꯑꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯒꯤ ꯐꯣꯁꯇꯔ ꯍꯣꯝꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯃꯤ ꯁꯦꯝꯗꯤ ꯃꯆꯥꯅꯨꯄꯤꯅ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯅ ꯇꯤꯚꯤꯗ ꯊꯣꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯣꯏꯗꯕ ꯆꯤꯟ ꯊꯤꯕ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯔꯤ ꯑꯁꯣꯝꯗꯅ ꯇꯔꯅꯔꯅ ꯂꯨꯁꯤꯗ ꯍꯪꯂꯤ ꯅꯪꯒꯤ ꯕꯕꯥꯅ ꯉꯔꯥꯡ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯅꯈꯣꯏ ꯑꯅꯤ ꯄꯥꯔꯛ ꯑꯃꯗ ꯂꯩꯃꯤꯟꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯔꯤꯇꯥꯅ ꯑꯣꯏꯅ ꯇꯔꯅꯔꯒꯤ ꯋꯥꯗꯨ ꯀꯛꯊꯠꯂꯗꯨꯅ ꯍꯥꯏꯔꯤ ꯑꯉꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯅꯝꯍꯪ ꯍꯪꯖꯤꯟꯗꯨꯅ ꯑꯉꯥꯡꯕꯨ ꯀꯤꯍꯟꯒꯅꯨ ꯑꯗꯨꯒ ꯁꯦꯝꯗꯤ ꯑꯁꯣꯝꯗ ꯇꯤꯚꯤꯗ ꯊꯣꯛꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯤ ꯕꯕꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩ ꯀꯩꯝꯇ ꯀꯤꯒꯅꯨ ꯑꯆꯨꯝꯕꯗꯨ ꯇꯥꯍꯥꯌꯨ ꯑꯁꯣꯝꯗꯅ ꯇꯔꯅꯔꯅ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯂꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯕꯕꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ꯭ꯔꯥ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯅꯁꯥꯅꯁꯨ ꯅꯁꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯪꯒꯤ ꯕꯕꯥꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯄꯥꯒꯨꯝꯅ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯕꯕꯥꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯣꯏ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯇꯧꯕꯤꯕ ꯉꯝꯂꯣꯏ ꯈꯪꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ꯭ꯔꯥ ꯂꯨꯁꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯔꯅꯔꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯂꯨꯁꯤ ꯉꯁꯥꯏ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯁꯛꯐꯝ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯌꯣꯛꯄꯤꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯤ ꯃꯆꯥꯅꯨꯄꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯨꯕꯗꯅ ꯁꯦꯝꯅꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯗꯨꯅ ꯇꯤꯚꯤꯗ ꯊꯣꯔꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯀꯣꯔꯠꯀꯤ ꯍꯦꯔꯤꯡ ꯅꯨꯃꯤꯠ ꯑꯃꯗꯅ ꯇꯔꯅꯔꯅ ꯁꯦꯝꯒꯤ ꯀꯣꯐꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯗ ꯍꯪꯉꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯦꯝꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯦꯇꯔ ꯑꯣꯏꯍꯜꯂꯤꯕꯅꯣ ꯁꯦꯝ ꯃꯤꯒ ꯃꯤꯃꯥꯟꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯣꯐꯤ ꯁꯦꯝꯕ ꯑꯃꯗꯤ ꯄꯩꯁꯥꯒꯤ ꯔꯦꯖꯤꯁꯇꯥꯔ ꯄꯥꯟꯅꯕ ꯍꯩꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯋꯦꯇꯔ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦ ꯁꯦꯝ ꯃꯊꯪ ꯍꯞꯇꯥꯗꯒꯤꯗꯤ ꯋꯦꯇꯔꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤꯗꯒꯤ ꯀꯣꯐꯤ ꯁꯦꯝꯕꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯒꯅꯤ ꯇꯔꯅꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯦꯝ ꯆꯍꯤ 9 ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯩꯗꯗꯤ ꯀꯣꯐꯤ ꯁꯦꯝꯕ ꯍꯩꯔꯛꯂꯦ ꯑꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯤꯕꯤ ꯂꯨꯁꯤꯕꯨꯗꯤ ꯁꯦꯝꯅ ꯀꯔꯝ ꯀꯥꯟꯗ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯒꯗꯧꯔꯤ ꯉꯁꯤꯁꯨ ꯁꯦꯝ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯃꯤꯟꯅꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯝꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤꯕꯗꯨ ꯃꯍꯥꯛꯀ ꯌꯨꯝꯊꯪꯅꯔꯤꯕꯤ ꯑꯦꯅꯤꯅꯁꯨ ꯎꯔꯝꯃꯤ ꯃꯊꯪꯒꯤ ꯀꯣꯔꯠꯀꯤ ꯍꯦꯔꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗꯅ ꯑꯦꯅꯤꯁꯨ ꯁꯦꯝꯅ ꯋꯥꯖꯔꯤꯕ ꯑꯗꯨꯗ ꯁꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯣꯔꯠꯇ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯔꯤꯇꯥꯅ ꯑꯦꯅꯤꯗ ꯍꯪꯉꯤ ꯅꯪꯅ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯁꯦꯝꯅ ꯂꯨꯁꯤꯕꯨ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯦꯝꯅ ꯂꯨꯁꯤꯕꯨ ꯌꯣꯛꯄ ꯉꯝꯂꯣꯏ ꯅꯠꯇ꯭ꯔꯒꯅ ꯁꯦꯝ ꯂꯨꯁꯤꯒꯤꯗꯃꯛꯇ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯥꯗꯦ ꯍꯥꯏꯕ ꯋꯥꯍꯪ ꯅꯁꯥꯅ ꯑꯇꯣꯝꯇ ꯍꯪꯖꯈꯤꯕ꯭ꯔꯥ ꯑꯦꯅꯤꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯈꯨꯝꯂꯛꯏ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯑꯩꯒꯤ ꯀꯣꯛꯇ ꯂꯥꯛꯈꯤꯗꯦ ꯃꯔꯝꯗꯤ ꯂꯨꯁꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤ ꯑꯉꯥꯡ ꯑꯃꯅꯤ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯝꯃꯒꯅꯤ ꯁꯦꯝꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯥ ꯍꯦꯟꯅ ꯁꯤꯡꯉꯤ ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯁꯤꯡꯂꯤꯕ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯉꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯝꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯖꯅ ꯌꯣꯛꯄꯤꯔꯛꯄꯒꯤꯅꯤ ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯂꯨꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯐꯝ ꯊꯣꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯦꯅꯤꯅ ꯈꯨꯝꯂꯛꯏ ꯔꯤꯇꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯖꯩ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤ ꯑꯃꯗꯤ ꯁꯦꯝ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯊꯝꯕꯤꯔꯛꯂꯕꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯂꯨꯁꯤꯒꯤ ꯃꯊꯃꯣꯏꯗ ꯃꯥꯒ ꯀꯥꯏꯅꯕꯒꯤ ꯑꯆꯧꯕ ꯑꯍꯣꯕ ꯑꯃꯗꯤ ꯂꯩꯔꯒꯅꯤ ꯑꯍꯣꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯔꯅꯔꯅ ꯑꯦꯅꯤꯗ ꯍꯪꯂꯛꯏ ꯁꯦꯝꯗꯤ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯄꯨꯔꯤꯕ ꯌꯦꯟꯅꯕ ꯍꯩꯕ꯭ꯔꯥ ꯑꯦꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯄꯨꯔꯤꯕ ꯌꯦꯟꯅꯕ ꯑꯪꯀ ꯍꯩꯕ ꯍꯩꯇꯕꯅ ꯅꯨꯄꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕꯒ ꯃꯔꯤ ꯂꯩꯅꯗꯦ ꯇꯔꯅꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯁꯦꯝꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯪꯕ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯕ꯭ꯔꯥ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯨꯁꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯑꯍꯣꯡꯕ ꯀꯌా ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯃꯈꯣꯏꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗꯕ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯦꯝꯅꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯂꯨꯁꯤꯅ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯦꯝꯅ ꯂꯨꯁꯤꯕꯨ ꯀꯝꯗꯧꯅ ꯌꯣꯛꯄꯤꯒꯗꯧꯔꯤ ꯑꯦꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯪꯅ ꯄꯨꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯄꯥ ꯑꯌꯥꯝꯕꯅ ꯀꯔꯤꯝꯇ ꯈꯪꯅꯔꯝꯃꯣꯏ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯕꯗꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯗꯦ ꯁꯦꯝꯗꯤ ꯂꯥꯏꯔꯗꯅ ꯇꯔꯅꯔ ꯅꯪꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯁꯦꯝꯒ ꯆꯞ ꯃꯥꯟꯅꯅ ꯀꯔꯤꯝꯇ ꯈꯪꯂꯝꯂꯣꯏ ꯋꯥꯔꯤꯁꯨ ꯁꯥꯔꯝꯃꯣꯏ ꯇꯔꯅꯔꯅ ꯁꯦꯝꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯏꯟꯠ ꯈꯨꯗꯤꯡꯃꯛ ꯑꯦꯅꯤꯅ ꯆꯤꯡꯂꯦꯝꯕ ꯃꯑꯣꯡꯗ ꯁꯦꯝꯁꯨ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯄꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯑꯇꯣꯞꯄ ꯃꯄꯥꯁꯤꯡꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯎꯠꯇꯨꯅ ꯄꯨꯝꯅꯃꯛ ꯀꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯔꯅꯔꯅ ꯑꯦꯅꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯀꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯅꯤꯗ ꯑꯣꯏꯅ ꯄꯔꯁꯅꯦꯜ ꯑꯦꯇꯦꯛ ꯇꯧꯔꯗꯨꯅ ꯍꯪꯂꯛꯏ ꯑꯦꯅꯤ ꯅꯪꯗꯤ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯛꯄ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯂꯦ ꯃꯇꯝ ꯀꯨꯏꯅ ꯏꯃꯨꯡꯗ ꯂꯩꯔꯛꯄꯅ ꯃꯄꯥ ꯑꯃꯒꯤ ꯃꯒꯨꯟ ꯀꯔꯤ ꯆꯦꯟꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯔꯣꯏ ꯍꯥꯏꯅ ꯊꯥꯖꯩ
ꯑꯦꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯁꯨ ꯆꯍꯤ 19 ꯑꯃꯗꯤ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯖꯇ ꯃꯄꯥꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯛꯂꯦ ꯇꯔꯅꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯕꯕꯥꯅꯗꯤ ꯅꯪꯕꯨ ꯀꯝꯗꯧꯅ ꯂꯣꯏꯅꯕꯤꯔꯛꯏ ꯋꯥꯍꯪ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯦꯅꯤ ꯃꯨꯔꯇꯤ ꯑꯃꯒꯨꯝꯅ ꯆꯞ ꯌꯨꯡꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯂꯨꯔꯕ ꯃꯇꯨꯡꯗ ꯑꯦꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯇꯔꯅꯔꯗꯤ ꯍꯟꯕ ꯂꯩꯇꯦ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯦꯅꯤꯅ ꯀꯞꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯁꯦꯝꯅꯗꯤ ꯇꯔꯅꯔꯗ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯃꯈꯥ ꯇꯥꯔꯒꯅꯨ ꯍꯥꯏꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯇꯔꯅꯔꯅꯗꯤ ꯃꯍꯥꯛꯅ ꯀꯦꯁ ꯉꯝꯅꯤꯡꯕꯅꯤꯅ ꯅꯝꯍꯪ ꯍꯪꯕ ꯂꯦꯞꯂꯝꯗꯦ ꯑꯦꯅꯤꯁꯨ ꯇꯔꯅꯔꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯀꯞꯅ ꯀꯞꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯔꯤꯇꯥꯅ ꯁꯦꯝꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯔꯤꯇꯥꯅ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯁꯦꯟꯅꯅ ꯀꯣꯔꯠꯇ ꯖꯁ ꯑꯃꯗꯤ ꯇꯔꯅꯔꯅ ꯍꯪꯂꯛꯀꯗꯧꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯁꯦꯝꯅ ꯄꯥꯎꯈꯨꯝ ꯀꯝꯗꯧꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯔꯤꯇꯥꯅ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤꯔꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯔꯤꯇꯥꯅ ꯁꯦꯝꯗ ꯍꯪꯂꯛꯏ ꯂꯨꯁꯤꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇ ꯅꯪꯅ ꯂꯨꯁꯤꯒꯤ ꯃꯃꯥꯟꯅꯕ ꯅꯨꯄꯥꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯨꯔꯨꯔꯤꯕꯅꯣ ꯁꯦꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯔꯤꯇꯥ ꯑꯩꯅ ꯑꯉꯥꯡ ꯑꯗꯨ ꯐꯨꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯉꯤꯕꯅꯤ ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯖꯔꯕꯁꯨ ꯖꯁ ꯑꯃꯗꯤ ꯇꯔꯅꯔꯅꯗꯤ ꯈꯪꯗꯦ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯔꯣꯏ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯟꯗꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊꯤꯅ ꯅꯉꯣꯟꯗ ꯍꯪꯂꯛꯀꯅꯤ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯣꯏꯅ ꯑꯃꯨꯛ ꯔꯤꯇꯥꯅ ꯍꯪꯂꯛꯏ ꯂꯨꯁꯤꯅ ꯆꯍꯤ 8 ꯈꯛꯇ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯄꯥ ꯑꯣꯏꯔꯤꯕ ꯁꯦꯝ ꯅꯉꯣꯟꯗꯒꯤ ꯁꯤꯡꯕ ꯍꯩꯕ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯦ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯨꯁꯤꯅ ꯆꯥꯎꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯅꯪꯅ ꯀꯝꯗꯧꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯒꯗꯧꯔꯤ ꯁꯦꯝꯅꯁꯨ ꯏꯄꯪ ꯄꯪꯅ ꯈꯨꯝꯂꯛꯏ ꯍꯤꯔꯝ ꯈꯔꯗ ꯂꯨꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯁꯤꯡꯕ ꯍꯦꯜꯂꯕꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯌꯥ ꯑꯃꯗꯗꯤ ꯑꯩꯅ ꯂꯨꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯍꯦꯜꯂꯤ ꯃꯥꯅ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯑꯈꯪꯕ ꯂꯩꯔꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯁꯤꯡꯕ ꯍꯦꯟꯍꯟꯅꯤꯡꯕ ꯉꯥꯛꯇꯅꯤ ꯔꯤꯇꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯄꯥꯎꯈꯨꯝꯗꯤ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯗꯣꯛꯂꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯍꯥꯏꯒꯗꯕꯅꯤ ꯅꯪꯅ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯗꯕ ꯃꯇꯧ ꯏꯃꯪ ꯃꯪꯕ ꯃꯇꯧ ꯎꯠꯂꯨꯔꯕꯗꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯝꯇꯅ ꯊꯥꯖꯕꯤꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯌꯦꯡ ꯀꯣꯔꯠꯇ ꯍꯥꯏꯒꯗꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯌꯦꯡ ꯀꯣꯔꯠꯇ ꯁꯦꯝꯅ ꯂꯤꯠꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯇꯥꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯤꯖꯤꯟꯅꯕ ꯀꯣꯠ ꯐꯖꯕ ꯑꯃ ꯁꯦꯝꯗ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯠ ꯑꯃꯗꯤ ꯁꯨꯠ ꯇꯥꯏ ꯀꯝꯗꯧꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯖꯅꯁꯨ ꯇꯥꯛꯄꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝ ꯔꯤꯇꯥꯅ ꯃꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯀꯣꯠ ꯑꯗꯨ ꯂꯤꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯣꯐꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯝꯁꯨ ꯄ꯭ꯔꯃꯣꯁꯟ ꯐꯪꯗꯨꯅ ꯋꯦꯇꯔ ꯑꯣꯏꯔꯝꯕꯗꯒꯤ ꯀꯣꯐꯤ ꯁꯦꯝꯅꯅꯕ ꯄꯣꯖꯤꯁꯟ ꯑꯗꯨ ꯄꯤꯕꯤꯔꯦ ꯑꯍꯥꯟꯕ ꯃꯤ ꯆꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯦꯝꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯣꯐꯤ ꯅꯤꯡꯊꯤꯅ ꯁꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤ ꯆꯤꯟꯁꯤꯜꯂꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯀꯣꯔꯠꯇ ꯆꯠꯀꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯨꯡꯁꯣꯏ ꯁꯣꯏꯔꯝꯃꯤ ꯃꯥꯅ ꯀꯣꯔꯠꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯤꯠꯂꯤꯕ ꯀꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯎꯕ ꯀꯣꯐꯤ ꯍꯩꯖꯤꯟꯈꯤ ꯑꯁꯣꯝꯗꯅ ꯀꯣꯔꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯦꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯦꯝꯁꯨ ꯃꯥꯒꯤ ꯀꯣꯐꯤ ꯇꯩꯔꯕ ꯀꯣꯠ ꯑꯃꯗꯤ ꯗꯨꯀꯥꯟꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯂꯤꯠꯇꯨꯅ ꯀꯣꯔꯠ ꯔꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯤꯇꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯦꯝꯅ ꯂꯤꯠꯂꯛꯂꯤꯕ ꯗꯨꯀꯥꯟꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯦꯝꯅ ꯄꯥꯈꯠꯂꯤꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯐꯥꯊꯔꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯁꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯖꯅ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯤꯇꯥ ꯑꯃꯗꯤ ꯁꯦꯝ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯗꯥꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯔꯤꯇꯥꯅ ꯁꯦꯝꯗ ꯍꯪꯂꯛꯏ ꯂꯨꯁꯤꯅ ꯆꯥꯎꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯈꯪꯗꯕꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯇꯥꯛꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯁꯦꯝꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ YMCA ꯀꯧꯕ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯗ ꯐ꯭ꯔꯤꯗ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯂꯨꯁꯤꯕꯨ ꯑꯦꯟꯔꯣꯜ ꯇꯧꯕꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯒꯅꯤ ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯁꯦꯝ ꯅꯪꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯦ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯂꯨꯁꯤꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯃꯤꯔꯛ ꯇꯤꯟꯕ ꯏꯃꯨꯡ ꯑꯃꯗ ꯊꯝꯕꯤꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗꯕ꯭ꯔꯥ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯦꯝꯅꯁꯨ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯈꯨꯝꯂꯛꯏ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯌꯨꯝ ꯐꯣꯁꯇꯔ ꯍꯣꯝ ꯑꯃꯗ ꯊꯝꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯨꯁꯤꯕꯨ ꯐꯖꯅ ꯃꯁꯛ ꯈꯪꯕꯤꯔꯣই ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯂꯨꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯁꯛ ꯈꯪꯉꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯔꯝꯗꯤ ꯂꯨꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯁꯤꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯐꯣꯁꯇꯔ ꯍꯣꯝꯗ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯕꯅ ꯍꯦꯟꯅ ꯐꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯇꯔꯅꯔꯅ ꯁꯦꯝꯗ ꯍꯪꯂꯛꯏ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯕꯕꯥꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯗꯨꯒ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯗꯒꯤꯅꯣ ꯅꯪꯕु ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯒꯗꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗ ꯊꯝꯈꯤꯕꯗꯣ ꯁꯦꯝꯅ ꯈꯨꯝꯂꯛꯏ ꯃꯥꯒꯤ ꯃꯄꯥꯗꯤ ꯃꯥ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯥ ꯄꯣꯛꯂꯕ ꯃꯇꯨꯡꯗꯅ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯈꯛꯇꯪ ꯂꯩꯃꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯁꯣꯛꯆꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯦꯝꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯅ ꯂꯩꯒꯗꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨꯗ ꯊꯝꯂꯛꯈꯤ ꯇꯔꯅꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯂꯩꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯗꯗꯤ ꯐꯨꯗꯕ꯭ꯔꯥ ꯁꯦꯝꯅ ꯈꯨꯝꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯕꯨ ꯐꯨꯗꯦ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯈꯛꯇꯅꯅꯤ ꯑꯩꯈꯣꯏꯕꯨ ꯁꯥꯊꯤꯅ ꯐꯨꯈꯤꯕ ꯇꯔꯅꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯕꯨ ꯁꯦꯟꯅꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯐꯨꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯅꯁꯨ ꯂꯨꯁꯤꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯐꯨꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯁꯤꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯔꯤꯇꯥꯅ ꯑꯣꯏꯅ ꯁꯦꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯐꯨꯈꯤ ꯍꯥꯏꯕꯒꯤ ꯑꯦꯚꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯔꯅꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯀꯛꯊꯠꯈꯤ
Turnerna amuk hanglai nangi punsida thingnarakhiba angangsinggi mapa mayam marak adudagi khwaidagi phaba angang mapasi kanano karamba miyoibunu nangna khwaidagi aphaba mapani haigadoriba magi matau tamgadoriba adubu semdi wakhal mimanadrabagi mathakta agi mapunsida mapagi nungsiba habase karino khanglaktabani maramaduna mapagi magun hanglakpa matamda Sam pakhum piba ngamdana mamai lukthaduna tuminna lerami ngayak tuminna wakhan khaluraba matungda Samna yamna confident aina masa matomda haijari aina ngasi fawbada khwaidagi pamjaba mapa aduga khwaidagi afaba mapa ama hairagadi ai isabuni pakhum ase taraba matamdana Turnerna su minungsi leitana Samda wahang kayama namhang hangjilai ngumba sumlatagi chahi tare khakta ngairiba angang amagi wakhal khanba ngamba nangna hi khudingi singba hengalaklibi Lucy gu minupi macha amabu kamdongna yokadawri chahi ama ani gi matungdagidi Lucy na nangondagi ka hen haiba singba helaklagani matam maduda nangna Lucy bu kamdongna kai tabigadori mabu kamdongna yokadawri chengnamaki nasana nasabu Lucy gi mapa ama obida matik chai hena khanjaribra Samdi machanupi makhoi anina punna lemina khiba nungairaba matamadu ningchingladuna masada kaimta chingnaba pakhatpa amata yaudana tapna khumlai Lucy bu kamdongna aina yokani haibasi khannanabagidamangta aingonda matam mayam ama leiri angang ama yokpiba matamda angang adudagi akoina hena singdaba yade haiba leite mama mapa ama oibagi khwaidagi maru oiba magundi machana hairakliba waching ado ningthina taba machana tawrakliba ningai adubu ningthijana thembiba ngamba machana hairakpa wa khudimakta saugandaba machana tamnakliba paw khudimakchu ningthina thawa yauna tabiba makhoiba understand tawibaduni khwaidagi maru oiribadi tasengmadi mama mapa ama oigi haiba tarabadi macha singdagi makoina ka hena haiba singba henba aduna te darkar taribadi tasengnamakki macha sing adubu thamoi chena nungsibiba aduni khwaidagi maru oiribadi masigi matungdana amuk Turnerna Samda hanglai Lucyna ji haujitagi hona nangondagi singba haiba ka hena helaklabanina Lucyna haiba wa khudimakti ayamba matamda nangdi khanglamoi maramaduna Lucy yokpa matamdadi yamna suwaramgani pokpadagi oidaba ngangba haijaraktraba Samnadi icham chamna khumlai ayamba matamda Lucyna mangonda hairakliba waching adugi tangkhai amutangdi mana khangi aduga waching adugi tangkhai amadi kari hairibano haiba khangde maramaduna Lucy bu mahana yokpa matamda Lucy gi damakta kari tawradabano khalubada yamna wai Samnadi mapa amoina Lucy bu soihan ningdabagi damakta kachariba wajariba singado Samna wakhal mapung phadabadagi mapa oibada matik chade haina Turnerna mayam mamangda just mamangda puthorakhi Turnerna amu hanglai angang ojaribi Lucy di awat apa leithaba mabu ningthijana chekchinna chenabiba mabu guide tabiba ngamgadaba mafam amada yokpifam thoktabra adubu nangnadi Lucy yokpa matamda magi damakta changadoriba amadi mahakpu awat apa amatta lehendana yokpa ngamgani haina di thajabra Sam thamoi shona kapladuna khumlai mahaki machanupi Lucy Prithviga khwaidagi afaba chinja khwaidagi afaba lairik tampham amadi Prithvida leiriba khwaidagi afaba pot khudima magi machagi damakta piningi Lucy gi mapunsida awat apa machet amatta phawa leheningde adubu machanupi gi damakta mana piningliba tawningliba thabak singadudi machanupi gi damakta tawbiba pibiba ngamde somnatagi Lucy bu thamoi chena nungsijaba natana Samna amushu makhol thona kabluduna makha tarakli Lucy gi damakta mahakna piningma khudima piba ngamdaba amadi mahakpu awat apa leitana thambiba ngamdaba asina mayamna mabu Lucy gi mapa oibada matik chade haibase achumbara haina khalakle Samnadi mapa amoina machagi damakta awat apa amatta lehendana Prithvigi nungaiba punamak piba pamkhibani adubu Samnadi piba ngamkhide Sam masamakna piba ngamde haiduna courtta judge ki mamangda hairaklabanina Samna wakhal mapung phadabadagi mapa ama oibada matik chadre haiduna Turnerna judge ta oina prove tawkhi adubu machagi apama punamak thunghanba machabu wat padana Prithvigi nungaiba punamak piba ngamba haibasidi sumnatagi laibak phaba mama mapa khara khaktana ngambani mathangi sindana case maithireba Sam machanupi Lucy da aruga bidai piba laklami Lucy na di mapabu hek uba matamda makhoi ani gi maraiba kari tholagadagi haiba khanglabugum mapabu chena konduna kapli Sam su machanupi bu nuksina konduna leiri adubu kona toropa order matung inadi child protective service ki officer aduna Lucy bu mapagi mathanungdagi chetuna punana bu khonari adubu angang ojaribi Lucy na di mapabu chena konduna leikibana officer aduna Lucy bu chingthokpa ngamlamde Ritana su mapa machai matau adu uba matamda officer adu matam khara katanga pibiyu hain hairi adu officer adunadi atopa security mayam puduna laklaga mapa machabu setona halaga Lucy bu puduna chakhi upai lejadraba Samdi thamoi kaina kaptuna lehori aduga Ritana su Sam gi matengdi pangba ngamjada mapa machai matau yengba ngamdana mamittagi mapi chenthana kapli ngasidi Rita Sam mapa machagi matau ururaga nungaina tumduna lejariba machanupagi manakta changsinduna machanupabu yamna pamujana machanupabu konduna tumli aduga Samdi mahaki hanglaba mayum adugi kachin namada matomda tuminna famduna Lucyna sijinaramba pochai chingaduda matwai nungaitana yengduna leiri mathangi sindana Sam machanupi Lucyna leiriba foster home adu yongnanaba yum adugi address thiduna makhongna awaba amada thidana harau harau lagli
ꯑꯗꯨꯕꯨ ꯐꯣꯁꯇꯔ ꯍꯣꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯨꯁꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯔꯦꯟꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯤ ꯎꯅꯕ ꯂꯥꯛꯈꯤꯕ ꯁꯦꯝ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗꯅ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯇꯨꯅ ꯑꯂꯥꯞꯄꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯔꯦꯟꯗꯤ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯁꯦꯝꯁꯨ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯪꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯔꯦꯟꯗꯤꯅ ꯂꯨꯁꯤꯗ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯏꯃꯨꯡꯗ ꯆꯪꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯨꯁꯤꯅꯗꯤ ꯃꯄꯥ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯒꯅꯤ ꯃꯄꯥꯕꯨ ꯉꯥꯏꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤ ꯁꯦꯝ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯅ ꯁꯥꯟꯅꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯨꯁꯤꯗꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯏꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯔꯦꯟꯗꯤ ꯂꯥꯏ ꯌꯦꯛꯄꯤ ꯄꯦꯟꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯂꯨꯁꯤꯁꯨ ꯂꯥꯏ ꯌꯦꯛꯄ ꯄꯥꯝꯖꯕꯅꯤꯅ ꯔꯦꯟꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯦꯝꯕꯨ ꯉꯥꯏꯅ ꯂꯥꯏ ꯄꯨꯟꯅ ꯌꯦꯛꯃꯤꯟꯅꯔꯤ ꯔꯦꯟꯗꯤ ꯑꯃꯗꯤ ꯂꯨꯁꯤ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯦꯝꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯤꯇꯥꯅ ꯁꯦꯝꯒꯤ ꯊꯣꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯊꯤꯜꯂꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯅ ꯂꯥꯎꯔꯛꯂꯤ ꯔꯤꯇꯥꯅ ꯍꯥꯏꯔꯤ ꯀꯣꯟꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯃꯇꯨꯡꯏꯟꯅ ꯅꯆꯥꯅꯨꯄꯤꯒ ꯅꯪꯒ ꯎꯅꯕ ꯆꯠꯇ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯅꯗꯤ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯂꯤ ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯁꯦꯝꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤ ꯔꯤꯇꯥꯁꯨ ꯃꯥꯅ ꯁꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯧꯗꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯦꯟꯖꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯁꯦꯝꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯗꯨꯅ ꯁꯦꯝꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯀꯧꯈꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯔꯤꯇꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯦꯝꯅ ꯂꯨꯁꯤꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯆꯦꯅ ꯁꯥꯕ ꯁꯥꯟꯅꯄꯣꯠ ꯉꯥꯛꯇꯅ ꯏꯃꯨꯡ ꯑꯗꯨ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯂꯩꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯝꯅ ꯃꯆꯥꯅꯨꯄꯤ ꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯐꯥꯎꯔꯤ ꯍꯥꯏꯕꯗꯣ ꯔꯤꯇꯥꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯈꯪꯂꯕꯒꯨm ꯇꯧꯔꯤ ꯑꯗꯨꯅ ꯁꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯀꯣꯐꯤ ꯗꯨꯀꯥꯟꯗ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯕꯛ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯔꯛꯏ ꯁꯦꯝ ꯃꯁꯥꯗ ꯍꯥꯏꯅꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ ꯑꯩ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯅꯤꯡꯗ꯭ꯔꯦ ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯦꯝ ꯅꯪꯗꯤ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯑꯄꯥꯔꯠꯃꯦꯟ ꯑꯃ ꯂꯧꯕ ꯉꯝꯂꯕꯗꯤ ꯑꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯀꯥ ꯑꯃ ꯅꯪꯅ ꯁꯦꯝꯕꯤꯕ ꯉꯝꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯔꯠꯅ ꯂꯨꯁꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯅꯕ ꯑꯣꯔꯗꯔ ꯊꯣꯛꯂꯛꯀꯅꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯁꯦꯝ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯔꯤꯇꯥꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯂꯨꯁꯤꯒꯤ ꯑꯅꯧꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯨꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯔꯤꯇꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯃꯤ ꯑꯃꯅ ꯍꯥꯏꯒꯗꯕ ꯋꯥꯅꯤ ꯂꯨꯁꯤꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯔꯠꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅꯗꯤ ꯃꯄꯥ ꯃꯆꯥ ꯏꯃꯨꯡ ꯃꯅꯨꯡ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯍꯟꯗꯅ ꯄꯨꯟꯅ ꯊꯝꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯂꯨꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯖꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯁꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯒꯅꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯁꯦꯝꯁꯨ ꯃꯥꯒꯤ ꯄꯦꯟꯖꯗꯕꯁꯤꯡ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯈ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯉꯝꯖꯕ ꯃꯈꯩ ꯄꯨꯝꯅꯃꯛ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯨꯝꯅ ꯃꯤꯃꯥꯟꯅꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯦ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯣꯏ ꯅꯈꯣꯏꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯖꯩ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯪꯂꯣꯏ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯖꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯅꯣ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅꯗꯤ ꯈꯪꯂꯣꯏ ꯔꯤꯇꯥꯅ ꯑꯃꯨꯛꯁꯨ ꯃꯊꯃꯣꯏꯗ ꯄꯦꯟꯖꯗꯅ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯀꯞꯂꯗꯨꯅ ꯍꯥꯏꯔꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯃꯤꯠꯌꯦꯡꯗ ꯃꯄꯨꯡ ꯐꯥꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯃ ꯑꯣꯏꯅ ꯎꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤꯅ ꯈꯪꯗꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯅ ꯑꯋꯥꯠꯄ ꯑꯃꯠꯇꯅ ꯂꯩꯍꯟꯗꯅ ꯌꯣꯛꯆꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯃꯛꯇꯗ ꯁꯥꯎꯔꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥꯅ ꯆꯨꯝꯅꯇꯪꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯁꯥꯡꯊꯅ ꯇꯤꯚꯤ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯇꯊꯤ ꯆꯩꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯊꯃꯣꯏ ꯄꯦꯟꯖꯗꯅ ꯇꯦꯡꯊꯥꯔꯗꯨꯅ ꯀꯞꯂꯤ ꯔꯤꯇꯥꯅ ꯑꯃꯨꯛꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯅ ꯆꯠꯄ ꯃꯥꯟꯖꯔꯕꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯏꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯃꯌꯥꯝꯗꯒꯤ ꯇꯨꯡ ꯍꯟꯊꯅ ꯁꯣꯊꯅ ꯆꯠꯂꯤ ꯁꯦꯝꯅ ꯔꯤꯇꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯗꯨꯅ ꯅꯪꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯨꯅ ꯀꯞꯂꯤꯕꯤ ꯔꯤꯇꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝ ꯍꯨꯏ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯅ ꯂꯩꯔꯤꯕ ꯐꯣꯁꯇꯔ ꯍꯣꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯔꯦꯟꯗꯤꯅꯗꯤ ꯁꯦꯝ ꯎꯕ ꯃꯇꯝꯗ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯀꯣꯔꯠꯅ ꯄꯤꯕ ꯃꯇꯝꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯃꯔꯝꯗꯤ ꯅꯪꯅ ꯇꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯂꯨꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏ ꯁꯦꯝꯅꯁꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯂꯨꯁꯤ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯅꯅꯕ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯖꯔꯤ ꯔꯦꯟꯗꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯂꯨꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯨꯁꯤꯗ ꯐꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯈꯤꯅꯤ ꯔꯦꯟꯗꯤꯁꯨ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯈꯤꯇꯪ ꯐꯥꯊꯔꯗꯨꯅ ꯑꯃꯨꯛ ꯁꯦꯝꯗ ꯍꯪꯂꯛꯏ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯒꯤꯅꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯏ ꯃꯌꯥꯝꯗꯣ ꯑꯌꯨꯛꯇ ꯑꯩꯅ ꯋꯥꯀꯤꯡ ꯈꯔ ꯄꯨꯊꯣꯛꯄꯤꯔꯤ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯤ ꯑꯍꯦꯟꯕ ꯏꯟꯀꯝ ꯈꯔ ꯐꯪꯅꯅꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯁꯤꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯄꯥꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯨꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯃꯄꯥꯗ ꯍꯟꯅ ꯐꯨꯔꯗꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯎꯅꯕ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯑꯩꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯥꯎꯊꯣꯛꯂꯤꯕꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯟꯖꯟꯅ ꯐꯨꯔꯤ
Samsu machanupibu themjiladuna hairi mikup amatangdi chawkhinu nangonda kainoma haigadaba leiri Lucy su mamittagi mapi taithoaga mapana hairakadoribado yamna tajaningna ngaiduna leiri Samsu kapli tawraduna hairi ngarang nungdangdi nangonda pinanabagidmakta chithi ama ibani adubu aina hainingliba wahaiching ado wahai oina ithokpadi haite haiduna mahakna haiboi haiteboi tawduna mayumnagi iraga purakliba chithidu puthoraktuna machanupida pare Nungshirabi Lucy aina maram oiduna nangi nathwaidi nungai hankidrai madugidamakta ai lanjare adubu matam punamakta nangbudi aina kawba leite matam punamakta nangi wakhalda khali Lucy na school chatpa Lucy na lampakta mamanabi singa sanaba Lucy aikhoyanina parkta nungaina sanaminaba Lucy aikhoyanina tumnamdai matamda nungaiba wari paminaduna punna tuminaba masi punamak matam pumbada ningsingi aduga chithidu paaba losilakpa matamdana Samna machanupi Lucybu nungsina yengnaduna hairi Lucy nangondagi hena nungsiba amata lekte Mathangi sindana Rita amadi Sam court amuk hana laktuna Lucybu amuk hana phangnanabagidmakta anauba appeal ama tawri Rita na judge ta hairi Lucy gi laik laisu tamada awarapa leitanabagidmakta tuition center kaya amagasu wari khanare aduga Sam nasu mahaki income hengatnabagidmakta nauba thabak kaya ama tawrabani adubu Rita na hairakliba wahaiching se loidringeda Child Protective Service ki officer aduna marak thaladuna hairai hauji Lucy na leiriba Randy gi imung manungnadi Lucy bu makoina yokjarage haduna request ama tawrakli Randy gi imung manungna tawrakliba request ado akhoi Child Protective Service ki maike degidi athingba amata lekte ayaba pinanaba Sam sare karigumba Randy gi imung manungna Lucy bu legally adopt tawkiba tarabadi Lucy Sam gi machanupi oiraroi Randy gi machanupi oikragani mathangi sindana Sam amadi Rita wari sanaba matamda Rita na hairai Randy gi imung manungna Lucy bu legally adopt tawdringi matamda akhoi amu hana court ta case ama tawrasi aduga Lucy gi guardianship Randy gi imung manungda pikrasi Randy gi imung manungna Lucy bu matangi matungina yengchinba yabagi ayaba pirasi aduga emnangina nachanapi bu unaningba matamda unaba yananaba right to lakhona bkhonasi madu oirabadi Randy amadi Sam nakhoi ani punduna Lucy bu yokjaba habadu oigadoribani mathangi sindana Lucy na Randy ga loinana school da lakpa matamda Lucy gi mamangda chena sabe aeroplane ama tarakhi aeroplane du uba matamda Lucy na taramleba aeroplane adu magi mapana mangonda pirakpani haiba khangbagum nokmi bu mai thong amaga loina aeroplane adu yamna chikshina magi phurikhaud hapjinki duga akoibada magi mapabu leibra haiduna koyeng yengjari tasengnamakidi Sam su o mathakta lotuna leraga machanupi gi matawbu yengjaribani mathangi sindana Lucy amadi Randy school dagi mayumda halakpa matamda khangkhangodana Sam ga thengnarami Sam uba matamda Randy na hanglai Sam nangdi mafam asida kedawramlibano Sam na hairai mangda leriba building asigi room number 9 da aigi yum khongjallabani aisu mafam asida lerabani Lucy di mana leriba yum adugi manakta mapana mayum khonglaktuna lerakpasida Lucy di harawbagi ngamkhai lekhidre adubu Sam na Lucy gi mayum manakna magi su mayum khongjallakpasida Randy di kaya harawba oide ishauk shawbugum tawri Sam machanupi Lucy ga ngahak wari sanaraba matungda Sam na Randy da haingamdana ikoi koina hairai chalamdai matam asida ichanupi bu amuktang nungsina konjaba yabra Sam mana hek pokjaba machanupi phaba magi mimanadraba matawduna maram oirakanda nungsina konjaba phau ngamjadri mapa machagi matawduda Randy na su ayaba pirakpadagi Sam na machanupi bu yamna nungsina konjari numit adugi nungdangdagi hauna Lucy di Randy na tumkhraba matungda magi kaagi thona adu hangduna mayum mathakdai kumtharakhi aduga mapana leriba yum adu tana ahing adu dalakhi tumduna leriba mapabu hodoladuna hairi ai ahing tumba yadre Sam na su machanupi bu imungda kaushilami aduga kari maramgidamakta ahing sida laklibano nasasi punging ingle haiduna machanupi bu phamungda pusinbiduna tumba thembiri mathangi sindana mapagi manakta nungaina tumkhrabi machanupi Lucy bu amukhana Sam na pamduna puraklaga Randy gi mayumda thilakhi Randy na su Sam na pamduna puraklibi Lucy bu aigi ichanupi piraklo haiduna Randy gi nupana Sam dagi lauraga sibu imungda pusinkhi Sam na hairai Lucy na nungdang tumba yadaba matamda wari nungaiba ama pabiraga mangonda biscuit ama pijarabadi soidanamaki tumbani mathangi sindana Sam amadi Lucy nakna leirabnina Lucy su ayamba matamda Sam ga punna leminaba maga punna thabak taminaba horakhi aduga nungdang khudingi su Lucy na Randy amadi magi nupana tumkhraba matamda magi kaagi thona hangdoktuna Sam gi manakta lakhi Sam na su numit khudingi machanupi bu magi manakta tumhallaba matungda amuk hanna tumlibi Lucy bu Randy gi mayumda thilakhi mathangi numit amadana Lucy na ngasi su Sam gi manakta chatnanabagidmakta imungdagi tumina thorakpa matamda ngasi di Randy tumdabida Lucy na kumtharakpa ngaiduna leiramle Randy na Lucy bu nungsina kausiladuna hairi nangnadi nangi bababu soidana uninglamgani haiba khangi adubu nangna aikhoi kanamta taklamdabida tumina chatpadudi phatte nangna nangi babagi manakta chatningba matam bababu hek uningakpa matamda aikhoida hairu aikhoina soidanamaki thinbige haiduna Lucy bu harau themli
ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯦꯝꯅ ꯔꯦꯟꯗꯤꯗ ꯍꯥꯏꯔꯝꯕ ꯂꯨꯁꯤꯅ ꯇꯨꯝꯂꯝꯗꯥꯏ ꯃꯇꯝꯗ ꯕꯤꯁꯀꯤꯠ ꯑꯃ ꯄꯤꯖꯕꯤꯌꯨ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯔꯦꯟꯗꯤꯅ ꯂꯨꯁꯤꯒꯤꯗꯃꯛꯇ ꯕꯤꯁꯀꯤꯠ ꯑꯃꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝꯂꯤ ꯑꯗꯨꯕꯨ ꯔꯦꯟꯗꯤꯅ ꯂꯨꯁꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯅꯤꯡꯊꯤꯖꯅ ꯋꯥꯅ ꯍꯣꯠꯅꯖꯔꯕꯁꯨ ꯂꯨꯁꯤꯅꯗꯤ ꯔꯦꯟꯗꯤꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯕꯤꯁꯀꯤꯠ ꯑꯗꯨ ꯈꯛꯇꯪ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈꯤ ꯔꯦꯟꯗꯤꯁꯨ ꯂꯨꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯈꯪꯂꯦ ꯃꯥꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯂꯨꯁꯤꯅ ꯁꯦꯝꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝꯅꯗꯤ ꯂꯨꯁꯤꯅ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯤꯇꯥ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯁꯦꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯦꯝ ꯑꯃꯗꯤ ꯔꯤꯇꯥ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯍꯌꯦꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯨꯁꯤꯒꯤꯗꯃꯛꯇ ꯊꯦꯡꯅꯒꯗꯧꯔꯤꯕ ꯀꯣꯔꯠꯀꯤ ꯍꯤꯌꯔꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯣꯔꯠꯇꯒꯤ ꯂꯥꯛꯂꯤꯕ ꯆꯦꯁꯤꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯦꯟꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯋꯥꯔꯣꯜ ꯇꯥꯒꯗꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯝ ꯅꯪꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯧꯊꯣꯛꯇꯨꯅ ꯅꯪꯒꯤ ꯋꯥꯁꯨ ꯇꯥꯒꯗꯧꯔꯤ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯃꯄꯨꯟꯁꯤꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯕ ꯃꯤꯒꯤ ꯑꯐꯕꯗ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯦꯟꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯌꯥꯝꯅ ꯐꯕꯤ ꯌꯥꯝꯅꯁꯨ ꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯁꯦꯝꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯗ ꯂꯥꯟꯕ ꯍꯩꯇꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕ ꯉꯝꯕ ꯃꯇꯧ ꯑꯁꯤ ꯎꯔꯨꯔꯒ ꯔꯤꯇꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯁꯦꯝꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯁꯦꯝ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯑꯩꯅ ꯄꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯀꯦꯁ ꯄꯥꯏꯔꯤꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯔꯥ ꯀꯌꯥ ꯑꯃ ꯅꯪꯅ ꯇꯝꯕꯤꯔꯛꯏ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯕꯨ ꯀꯝꯗꯧꯅ ꯅꯨꯡꯁꯤꯒꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯀꯔꯤ ꯋꯥꯈꯜ ꯈꯟꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯈꯪꯂꯦ ꯁꯦꯝꯅꯁꯨ ꯔꯤꯇꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯀꯦꯁ ꯊꯦꯡꯅꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯂꯣꯌꯔ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝ ꯍꯌꯦꯡ ꯀꯣꯔꯠꯇ ꯃꯇꯝ ꯆꯥꯅ ꯌꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝꯗ ꯀꯣꯔꯠꯇ ꯆꯠꯄꯗ ꯃꯥꯅ ꯂꯤꯠꯀꯗꯧꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯇꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯝ ꯁꯥꯗꯨꯅ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯁꯦꯝꯅ ꯍꯦꯛ ꯇꯨꯝꯊꯒꯦ ꯇꯧꯕꯒ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯈꯤ ꯉꯁꯤꯗꯤ ꯁꯦꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯝꯗ ꯔꯦꯟꯗꯤꯅ ꯇꯨꯝꯂꯤꯕꯤ ꯂꯨꯁꯤꯕꯨ ꯄꯝꯗꯨꯅ ꯃꯥꯒꯤ ꯊꯣꯡꯖꯤꯟ ꯃꯃꯥꯡꯗ ꯂꯦꯞꯂꯝꯂꯦ ꯔꯦꯟꯗꯤꯅ ꯂꯨꯁꯤꯕꯨ ꯆꯦꯠꯅ ꯄꯝꯂꯒ ꯃꯃꯤꯠꯇꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯤ ꯂꯨꯁꯤ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄꯗ ꯂꯨꯁꯤꯁꯦ ꯋꯥꯔ ꯃꯥꯅ ꯀꯥꯔꯗ ꯇꯨꯝꯊꯈ꯭ꯔꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯨꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯂꯤꯕ ꯐꯖꯔꯕ ꯀꯥ ꯑꯗꯨꯗ ꯂꯨꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯟꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯨꯁꯤꯕꯨ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯨꯁꯤꯕꯨ ꯁꯨꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯍꯣꯔꯦꯟ ꯂꯨꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯈꯤꯒꯅꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕꯤ ꯏꯆꯥꯅꯨꯄꯤ ꯂꯨꯁꯤꯅ ꯑꯍꯤꯡ ꯇꯨꯝꯕ ꯀꯥꯏꯔꯒꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝꯕꯤꯔꯤꯕ ꯐꯖꯔꯕ ꯀꯥ ꯑꯗꯨꯗ ꯃꯥꯕꯨ ꯁꯨꯝꯕ ꯉꯝꯗꯕꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯁꯤꯕꯨ ꯁꯦꯝꯅ ꯈꯨꯠꯁꯤꯟꯅꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯔꯦꯟꯗꯤ ꯃꯥꯅ ꯐꯅ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯂꯨꯁꯤꯕꯨ ꯃꯥ ꯃꯇꯣꯝꯗꯒꯤ ꯑꯣꯏꯖꯅꯤꯡꯂꯕꯁꯨ ꯂꯨꯁꯤꯅ ꯃꯄꯥ ꯁꯦꯡꯕ ꯀꯥꯏꯅꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕ ꯑꯗꯨꯅ ꯂꯨꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥꯕ ꯑꯁꯤ ꯄꯤꯅꯤꯡꯗ꯭ꯔꯤ ꯔꯦꯟꯗꯤꯅ ꯑꯃꯨꯛꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯤ ꯁꯦꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯌꯦꯡꯒꯤ ꯑꯔꯣꯏꯕ ꯀꯣꯔꯠꯀꯤ ꯍꯤꯌꯔꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅꯗꯤ ꯖꯖꯇ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯁꯦꯝꯅ ꯂꯨꯁꯤꯕꯨ ꯃꯇꯤꯛ ꯆꯥꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯁꯦꯝꯅ ꯃꯇꯤꯛ ꯆꯥꯅ ꯂꯨꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯨꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯇꯤꯛ ꯆꯥꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯪꯂꯦ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯨꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯔꯔꯣꯏ ꯂꯨꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯊꯝꯕꯁꯦ ꯅꯪ ꯅꯇꯣꯝꯗꯅ ꯉꯝꯒꯅꯤ ꯍꯥꯏꯔꯝꯂꯒ ꯔꯦꯟꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯒ ꯍꯟꯈꯤ ꯑꯗꯨꯕꯨ ꯁꯦꯝꯅ ꯔꯦꯟꯗꯤꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯔꯦꯟꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯔꯦꯟꯗꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯅꯣ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤ ꯂꯨꯁꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯃꯃꯥ ꯑꯃ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯂꯨꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯂꯥꯏ ꯌꯦꯛꯃꯤꯟꯅꯕꯗꯨ ꯎꯔꯨꯔꯒ ꯂꯨꯁꯤ ꯃꯥꯒꯤ ꯃꯃꯥꯒ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯨꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯨꯁꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯄꯨꯟꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯁꯤꯅ ꯒꯣꯜ ꯆꯟꯕꯒꯤꯗꯃꯛꯇ ꯁꯦꯝꯅ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯅ ꯄꯝꯕꯤꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯨꯔꯒ ꯔꯦꯟꯗꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯔꯥꯎꯖꯔꯤ ꯕꯤꯜꯂꯤ ꯑꯃꯗꯤ ꯔꯤꯇꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡꯗꯒꯤ ꯍꯦꯟꯅ ꯁꯤꯡꯗꯕ ꯌꯥꯗꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇ꯭ꯔꯕꯗꯤ ꯑꯉꯥꯡꯒꯤ ꯃꯄꯥ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯥ ꯇꯁꯦꯡꯅꯃꯛꯀꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ ꯑꯗꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯥꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯔꯥ ꯋꯥꯍꯪ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟꯠ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ